Mayam Kurumjari Doming Mirabasi Impact News ni Manu Hunagi Tharumda Ketamim Premchana Mayam Utaram the Oksari. Ngasi Kanagatori Matang Ngasi remembering the great June uprising Hari Bahiramasi Matang Dani Ningsing Bayabadi Hoki Bachahi Lising Aniga Ama Hypatare Hari Basahi Ashida Toki Badugum Lava June Taragani Pangi Todok Hari Batodosiki Horpamwena Maruina Kogi Manipur Tanari Bus State Oriba Nagaland Gidugum Lava Lalho Lup Amaga India government ga sign taunakiba Bangkok ta dum laba sign taunakiba haiba tare jun gi tang taraga marida makhoi gi ceasefire sign taunaba du da khagi Manipur da makhoi gi hariba ceasefire se extend tawkani haiba gi wafam lakpadagi asugum laba Manipur gi yam laba miyam throktuna ihau horkpadagi hariba jun 18 gi thodok ase thoktuna miyoi taraga nipan lekhidabni duga hariba hiramasi matang dangase Impact News ki studio da kharana ba lingsin biri ba se ahan mada agi hek yeta phambiri ba se amuko ke president so riba duga the Great June Uprising Unity Day gi khogi thoramasibu pangthok pagi observation committee gi chairman so ibiri ba khogi tamo PS Devani ahan mada tamo taram okchari aduga mathanga lingsin biri ba sina khogi social scientist oja Dr. Dhanabi Laitramni oja taram okchari aduga mathanga election biri ba sina khogi UCM gi president so ibiri ba aduga hari ba observation committee asigi vice chairman so ibiri ba tamo sunil kramni tamo taram okchari an basai tamo devan hana lakchage tamo ngasi si June 15 gi thodok haib tare miyamna June 15 han khangnari ba khogi athoba thobi punna makhoi 15 leikhidabugi sumlagan numit asi chahi 15 mapung phajale chahi 15 mapung phajalakba matam asi phawbada hojik phawbada Manipur gi miyamna chamam dum leiba haib tare karigumba NACN IM gi sumlaba santi gi wari saba si waroi sinama lakpa matamda Manipur asi sokani netra soi haibasi haiba ngamdabagi phibam dum lakpa sina hojik ti chai ta ne mapung phakre masigi matana kai thambini matim tai akhoi Manipur da ngasi June 15 gi thoram yam pak chauna international gi thakta akhoi gi tongan ba miyoi sing mayam ma Bangladesh Myanmar aduga India gi manungda hargadi akhoi Tripura gi Assam gi sumaina mayam ma akhoi laganda ngasi adugi matik akhoi expect tawdaba mawongda miyam singi participation amaga loina raganda adumba yamna historic oiba akhoi gi remembering oiba adumba numit adugi thoram masing ngasi mapung phana pangthok chakre asigumba thoram masidai akhoi mayamda akhoi tawriba thabak chi kari maramgi damakta ngasi hena magul leiba thoram ama ohenaba hotnari no hai targadi hojik takpiriba akhoi ngasi pausida Manipur India gi manungda tingraba matung sidai akhoi da akhoi gi apprehension mayam ama lei security akhoi gi leite akhoi gi karimta protection taunanaba kaimta leite India da Manipur tille haibdu khaktani ana miyam sing sidai akhoi gi lamkhai gi bu oiro boundary gi bu oiro natragana akhoi masen manungda leiribe ethnic community mayam sing chigi unite tawba yaba adagidi akhoi gi hena nungai yai faba adugumba karigumba amata sarkar sina paliba lengak sina India government na singibagi kaisu leite adugi mahutta akhoi masen sing ji divide tawraganda amaga khana hanba amadana ama haijanba amadana ama haijalaganda lengak ama sum chatharaga lakpani aruna adugumlaba lengak sigi divide and rule policy sida ahanbada akhoi Manipur da akhoi chingdana kano law ama chanaba tampakna law ama chanaba sumaina divide tawraga su leiri masi nongmata sigi wafam si Manipur sarkar na su pukhatte India government na su haide tawbadabu any karigumba leipa amada state amada sumaina law ani chanaba se leibra sini anu Manipur di masi lei kaigino divide and rule policy sanari ba akhoi masen marakta masina maram organda magina chakthung phangi magina phangde mana kanaba phangde na sigi ngalaitna adum khanaba university da khanagani amada khanagani loimak secretary ta khanarakani ana sigi mawong jida thamije India government na thamije thawaina policy amada thammaneba aduna sigi thambasigi manung jida makhoina sanarakpa sida 97 da NACN IM amasung India government ani wari sanarakpasida divide and rule policy si maduda hena amuka hena khudong chaba makak India government na laura gansi akhoi khange sigi wari sida Manipur gi integrity da unity da lamkai da boundary da akhoi soidang gi masigi threaten je laagani madugi agenda mayam ama yaurani si khangbadagi akhoi adugumba August 4 da
tang ama August ki tang ama 1997 da wari sanare tang mari da miyam gi achauba mass rally ama akhoi challe adugi matung da 2000 da su amuk challe chumaina akhoi miyam na chatpada natna assembly da ahumlak warep lawraganda India government da thari ne si thana marakta akhoi memorandum mayama pira pina adudaiduda aduguma 2001 gi June gi tang taraga marida Bangkok ta aduguma NSN IM ga India government ga ani wari sanabdugi agreement ama taunaraki agreement du daiduda naga singi peace ki naga singi nungai ai fabagi oraga di akoi mostly welcome tawe kaimta akoi argument kaim leite tawbada bu madu da yauriba without territorial limits haiba akoi gi ahan bada Nagaland kaktang da akoi chatnaramba ceasefire ni maduna hairiba without territorial limits haiba wahai si yaurak panina akoi Manipur yauna awang nokpu mayam khonjaleba adu itadi hanadagi lakwa greater Nagaland gi karigi masi yaure haidna miyam jingina Manipur thugaibdi yarosini Bharat semdringai da leiramaba Manipur si Bharat na namdana lauksin graba matungda thugaini haitargadi madu miyam na horoida bai artha kari leige sini arno miyam haura ganje khoisau no bigi changche aduki matik yamna wangkre 2000 gi 1 gi si gi atuk kanba ihogse Manipur da amukta leikidri arno miyam jing chawbai changche hengalapoduna maram organda atai amata tawgidre Bharat ki adugumba constitution mai thagalai India ki flag mai thagalai ni ani sidai sida ngaktani Manipur gi miyam jingjina tawrai se kaigino harganda India na Manipur gi miyam gi apamba miyam gi aningba miyam gi kholau tadragadi aikoina India gi adugumba yamna honor tawba posak sing maru oiba sing je aikoina honor tawbe arthak kari thoige haidana adu maina laikre next tang taraga nipan se adugi matik akan ma oirakre miyam sing loi thongna rakre yum da leiba mayam sing che thongna rakpaduna maram organda aikoi hanna state sida assembly na warep lawraga thari buwadu ngaktragadi assembly leirube arthak kari thoige harganda adumba assembly si mai thadokre adagi political party singi office sing mai thare adagi di tongan ba akhoi gi MLA minister gi mai thaba kaidoba gari nuli mayam ama ubigre madu akhoi gi puwari da yamna mayek sengna leiraga daba adugumba miyam gi khwadagi henba achauba adugumba agitation ama khani masumana tawraganda maduda natana tang train pangi matungda matang changjilakpa ihobsingda tang kunga tareta akhoi gi hairiba without territorial limit che India government masi hando akhoi hana gi da muk leire harganda handokraganda miyam sing khara nemda kimni ano tang train pangi incident je masigi incident ne akhoi ngasi kaungomdana leirisi miyam jingji thola ganda matang agitation ji kanna tawraganda ahan bada governor gi mamang sidagi nongmai si kapak pani nongmai si kapa gan sida GP Women's College gi adolon gi nakanda leiba makoi ohum palaga sibani adagi di solon da hek kapa horokpadagi amuk chief minister gi Michael Rom da so muk kape kapa ganda adu dai du da su miyoi ohum siraga taraga leire kudakta curfew chalaire nongju adu da adum chuba hore aduna miyam jingjing haktang de hekta akhogi isingi ipak tawna mayam jingji leirambasi curfew thamba nomai matang kapakpadagi mayam jingji loimak chenar kharaganda dead body singji tara leibne madudagi kanano khangde leiramba singduna pairaganda ambulance sing lakpa jeep sing lakpa singda hakkalaganda puraganda adumaina mokta thammaga hairiba numitchi adumaina laikhre adugi matungda akhoi matang dead body singji kanano haibsi identify tawbada yamna lugre maramdi curfew ni mi amta chatpa yadre adubu asibadudi leire aduna masidai chatmin naruba mamanaba singna mayumda halaktaba adagidi sum hannaraktab sidai pawse hangnarakpa aigi ichadu sumain tawna asok apan yaubra asi ana yaubra angta yengbiyo na akhogi telephone gi khuthangda adumaina anakpa mi sing tharakpa kholakpa tawraganda akhoi mokta chatlagan sidai mana haiba sambru thungba adagidi magi masada leiba dakto si chumme adu itai haiba se koncham kamesoni adagidi solonda akhoi aduni adanin sumaina dead body singji loimak se identify tawre curfew manungduda akhoi impan manungda anakpadidi amuk phagre tang wari se yamsu nungsiba wari ni yamsu akitu jungu phaw wari ne dubu akhoi point dai tare hoji phawda sum chamamnaraga leise aibudi ngasi phawda sini haibudu haibu ngamdriba ski maram je kai oram ba yai haibudu masi India government na sanariba policy se
ꯃꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯅꯠꯇꯅ ꯗꯤꯃꯥꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯊꯅꯤꯛꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯦꯁꯄꯤꯔꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯤ ꯗꯤꯃꯥꯟ ꯃꯌꯥꯝꯁꯤꯡꯁꯦ ꯄꯤꯅꯦꯁꯨ ꯍꯥꯏꯗꯕ ꯄꯤꯔꯣꯏꯁꯨ ꯍꯥꯏꯗꯕ ꯑꯗꯨꯅ ꯃꯤꯌꯥꯝꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯆꯔꯛ ꯆꯍꯤꯡꯅꯔꯒ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤꯁꯤ ꯁꯥꯟꯅꯕꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯄꯨꯟꯕ ꯌꯥꯗꯅꯕ ꯍꯣꯠꯅꯕꯅꯦꯕ ꯑꯗꯨꯅ NSNIMꯒꯤ ꯂꯩꯔꯤꯕ ꯗꯤꯃꯥꯟꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯁꯤ ꯊꯨꯅ ꯄꯤꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯣꯔꯛꯑꯒ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃ ꯐꯖꯅ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯀꯩꯅꯣꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯅꯔꯀꯥꯟꯗ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯈꯣꯠꯈꯤꯕ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯅꯔꯒ ꯐꯖꯅ ꯆꯠꯄꯗꯨ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅꯗꯤ ꯍꯥꯏꯔꯤꯕ ꯏꯁꯨ ꯃꯌꯥꯝꯁꯤꯡꯁꯦ ꯋꯥꯔꯣꯏꯁꯤꯟ ꯄꯣꯔꯛꯄꯗꯨ ꯄꯥꯝꯗꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤ ꯆꯔꯥꯡꯅꯔꯒ ꯃꯤꯌꯥꯝꯁꯤꯡꯁꯦ ꯑꯃꯒ ꯂꯣꯏꯅꯃꯛ ꯊꯥꯖꯅꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯁꯤꯆꯨꯋꯦꯁꯟꯗ ꯊꯝꯃꯀꯥꯟꯗ ꯂꯩꯉꯥꯛ ꯁꯥꯁꯟ ꯆꯠꯊꯕ ꯄꯥꯝꯕꯗꯨꯅꯦꯅ ꯑꯗꯨꯃꯥꯏꯅ ꯂꯧꯖꯅꯤꯡꯉꯦ ꯑꯩꯒꯤ ꯃꯣꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯑꯦꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯆꯔꯥꯡꯅꯕ ꯃꯑꯣꯡ ꯑꯃꯗ ꯊꯝꯂꯒ ꯄꯣꯂꯤꯁꯤꯁꯦ ꯑꯩꯈꯣꯏ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯆꯔꯥꯡꯅꯍꯜꯂꯒ ꯊꯝꯕ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯇꯥꯃꯣꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯁꯦ ꯑꯗꯨꯒ ꯃꯊꯪ ꯑꯩ ꯑꯣꯖꯥꯗ ꯍꯥꯏꯕꯤꯔ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯣꯖꯥ ꯆꯍꯤ 19 ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯌꯥꯝꯕ ꯃꯇꯝꯅꯤ ꯑꯉꯥꯡ ꯑꯃ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯐꯥꯔꯛꯄ ꯑꯗꯨꯒ ꯕꯣꯠ ꯊꯥꯗꯕ ꯌꯥꯕꯒꯤ ꯁ꯭ꯇꯦꯖꯐꯥꯎ ꯌꯧꯔꯛꯄ ꯃꯇꯝ ꯁꯤꯐꯥꯎꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯍꯟꯕ ꯉꯝꯗꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝꯗꯤ ꯈꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯥꯒꯥꯂꯦꯟ ꯍꯥꯏꯗꯅ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯂꯝ ꯇꯥꯜꯂꯛꯄ ꯀꯨꯀꯤꯂꯦꯟ ꯍꯥꯏꯗꯅ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨ ꯑꯃꯁꯨ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯂꯦꯟ ꯑꯃꯨꯛ ꯇꯥꯜꯂꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯂꯤꯗ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯍꯥꯏꯕ ꯇꯥꯔꯦ ꯕꯦꯂꯤꯗ ꯅꯝꯅ ꯇꯥꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯈꯛ ꯂꯥꯎꯔ ꯂꯩꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯈꯤꯕꯒꯤ ꯃꯔꯝꯁꯤꯅ ꯀꯔꯤ ꯑꯣꯏꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯒ ꯃꯇꯦꯛ ꯑꯃꯇꯒ ꯊꯝꯕꯤꯌꯨ ꯄ꯭ꯔꯦꯝꯖꯤꯠ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯦꯟꯁꯟꯁꯤ ꯌꯦꯡꯕ ꯆꯪꯉꯦꯀꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯀꯣꯟꯐ꯭ꯂꯤꯛꯁꯤ ꯂꯥꯛꯏꯕ ꯍꯧꯖꯤꯛ ꯋꯥꯊꯣꯛꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯑꯣꯏꯔꯛꯏ ꯑꯗꯩ ꯍꯧꯈꯤꯕ ꯏꯍꯧꯁꯤꯅ ꯀꯔꯤꯅꯣ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ ꯈꯪꯕꯗ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯗ ꯏꯍꯧꯁꯦ ꯑꯩꯈꯣꯏꯅ ꯂꯤꯗ ꯇꯧꯔꯤꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯥꯝ ꯃꯦꯆꯣꯔ ꯑꯣꯏꯔꯦꯀꯣ ꯃꯇꯝꯗꯨꯗ ꯑꯗ ꯂꯩꯔꯤꯗꯤ ꯃꯔꯨꯑꯣꯏꯅ ꯀꯣꯟꯐ꯭ꯂꯤꯛꯀꯤ ꯃꯥꯏ ꯔꯨꯠ ꯀꯣꯁꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯂꯩꯅꯤꯗꯅꯀꯣ ꯁꯤ ꯀ꯭ꯂꯥꯁ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯃꯇꯝꯗꯨꯗ ꯉꯜꯂꯤꯉꯩꯗꯒꯤ ꯐ꯭ꯔꯣꯝ ꯗ ꯚꯦꯔꯤ ꯕꯤꯒꯤꯅꯤꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯥꯛꯄ ꯃꯥꯒꯤ ꯀꯣꯟꯇ꯭ꯔꯥꯗꯤꯛꯁꯟꯁꯤ ꯑꯣꯄ꯭ꯔꯦꯁ ꯄꯤꯄꯜꯒ ꯑꯣꯄ꯭ꯔꯦꯁꯔꯒꯅꯦꯅ ꯂꯧꯋꯦꯕ ꯑꯣꯠꯄꯤꯔꯤꯕ ꯂꯝ ꯑꯃꯒ ꯑꯣꯠꯂꯤꯕ ꯃꯤꯌꯥꯝ ꯑꯃꯒ ꯑꯅꯤꯒꯤ ꯀꯣꯟꯐ꯭ꯂꯤꯛꯁꯦ ꯁꯤ ꯀꯣꯟꯇ꯭ꯔꯥꯗꯤꯛꯁꯟꯁꯦ ꯑꯗ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯦꯟꯇꯥꯒꯣꯅꯤꯁꯇꯤꯛ ꯀꯣꯟꯇ꯭ꯔꯥꯗꯤꯛꯁꯟꯅꯤꯅ ꯌꯥꯝ ꯆꯨꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯊꯔꯛꯄ ꯃꯨꯞꯃꯦꯟ ꯑꯃ ꯑꯣꯏꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯨꯞꯃꯦꯟꯁꯦ ꯌꯥꯝ ꯗꯦꯟꯖꯔꯁꯅꯦ ꯒꯚꯔꯟꯃꯦꯟꯠꯗꯀꯣ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯨꯞꯃꯦꯟꯁꯤ ꯃꯥꯏꯁꯨ ꯌꯥꯝ ꯄꯥꯛꯀꯜꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯌꯦꯡꯕꯤꯔꯗꯤ ꯎꯔꯅꯤ ꯂꯣꯏꯅꯕꯀꯣ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀ꯭ꯂꯥꯁ ꯀꯣꯟꯇ꯭ꯔꯥꯗꯤꯛꯁꯟꯁꯦ ꯃꯁꯤ ꯊꯨꯒꯥꯏꯒꯗꯒꯦꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯈꯜꯂꯛꯄꯗ ꯏꯟꯇꯔꯅꯦꯜ ꯀꯣꯟꯇ꯭ꯔꯥꯗꯤꯛꯁꯟꯁꯤ ꯆꯥꯎꯍꯟꯅꯤꯡꯉꯛꯄꯅꯦꯕ ꯍꯥꯏꯕꯗꯤ ꯑꯣꯄ꯭ꯔꯦꯁ ꯄꯤꯄꯜꯁꯤꯒꯤ ꯃꯅꯨꯡꯗ ꯃꯣꯏ ꯃꯁꯦꯟꯒꯤ ꯅꯨꯡꯁꯤꯅꯗꯕꯒꯤ ꯄꯣꯠ ꯑꯃ ꯁꯥꯒꯠꯂꯒꯗꯤ ꯁꯣꯝꯗ ꯑꯣꯠꯂꯤꯕ ꯂꯝꯗꯨꯒ ꯁꯤꯅ ꯄꯨꯜꯂꯒ ꯊꯦꯡꯅꯔꯛꯄꯅꯤꯅ ꯁꯣꯏꯗꯅ ꯃꯣꯏꯅ ꯃꯥꯏ ꯄꯥꯛꯈꯤꯅꯦꯕ ꯈꯪꯕ ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯨꯜꯂꯛꯑꯒꯗꯤꯀꯣ ꯑꯗ ꯁꯤ ꯊꯨꯒꯥꯏꯒꯦꯗꯤ ꯃꯤꯌꯥꯝꯁꯤꯡꯗꯣ ꯉꯁꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯄꯨꯜꯂꯞ ꯃꯤꯆꯪ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯉꯁꯥꯏꯒꯤ ꯑꯣꯄ꯭ꯔꯦꯁ ꯄꯤꯄꯜꯁꯦ ꯃꯁꯤ ꯃꯅꯨꯡꯗ ꯑꯃꯒ ꯅꯨꯡꯁꯤꯅꯍꯟꯗꯅꯕ ꯇꯧꯕ ꯄꯣꯠꯁꯤ ꯏꯟꯗꯤꯌꯥꯒꯤ ꯇꯧꯗꯕ ꯌꯥꯗꯕꯅꯦꯕ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯗꯕ ꯌꯥꯗꯗꯅ ꯇꯧꯔꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯏꯁꯨ ꯂꯥꯛꯏꯕ ꯏꯊꯅꯤꯛ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯂꯥꯛꯏꯕ ꯁꯤ ꯂꯥꯛꯄꯗꯒꯤꯗꯤ ꯃꯥꯒꯤ ꯅꯥꯒꯥꯅ ꯅꯥꯒꯥꯒꯤ ꯀꯨꯀꯤꯅ ꯀꯨꯀꯤ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ ꯗꯤꯃꯥꯁꯥꯅ ꯗꯤꯃꯥꯁꯥꯒꯤ ꯕꯣꯗꯣꯅ ꯕꯣꯗꯣ ꯂꯣꯏ ꯈꯜꯍꯟꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤꯅ ꯍꯥꯏꯔꯝꯕꯗꯨ ꯃꯁꯦꯟꯁꯦ ꯅꯣꯡꯃꯩꯒꯁꯤ ꯂꯣꯏ ꯃꯆꯤꯟ ꯑꯣꯟꯁꯤꯟꯅꯔꯒ ꯍꯥꯠꯅꯔꯛꯑꯦꯅ ꯁꯤꯒꯤ ꯗꯤꯚꯥꯏꯗꯦꯠ ꯄꯣꯂꯤꯁꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯀꯩꯅꯣꯅ ꯏꯟꯗꯤꯌꯥꯅ ꯕ꯭ꯔꯤꯇꯤꯁꯅ ꯇꯧꯔꯝꯕꯗꯨ ꯏꯟꯗꯤꯌꯥꯅ ꯁꯦꯝ ꯁꯥꯟꯅꯔꯛꯏꯁꯦ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯗꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯥꯟꯇꯤꯁꯤ ꯊꯑꯣꯏꯅ ꯍꯧꯖꯤꯛꯁꯨ ꯁꯥꯟꯇꯤ ꯄꯨꯔꯛꯑꯣꯏꯕ ꯁꯥꯟꯇꯤ ꯊꯑꯣꯏꯅ ꯄꯨꯔꯛꯀꯦ ꯍꯥꯏꯔꯗꯤ ꯁꯥꯟꯇꯤꯁꯤ ꯃꯈꯜ ꯑꯅꯤꯅꯦꯕ ꯄꯣꯖꯤꯇꯤভ ꯄꯤꯁ ꯍꯥꯏꯕ ꯑꯃ ꯅꯦꯒꯦꯇꯤভ ꯄꯤꯁ ꯍꯥꯏꯕ ꯑꯃꯀꯣ ꯑꯗ ꯄꯣꯖꯤꯇꯤभ ꯄꯤꯁꯇꯗꯤ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯣꯏ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯒ ꯃꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯃꯒ ꯉꯥꯛꯅꯕ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯇꯕꯒꯁꯤ ꯀꯣꯛꯍꯜꯂꯒ ꯔꯤꯀꯣꯟꯁꯤꯂꯦꯁꯟ ꯇꯧꯔꯒ ꯑꯗꯨꯒ ꯀꯝꯄꯣꯖꯤꯠ ꯗꯥꯏꯂꯣग ꯇꯧꯒꯗꯕꯅꯦꯕ ꯄꯨꯂꯞꯇꯨꯒꯤ ꯑꯣꯏꯅ ꯃꯣꯏ ꯑꯄꯥꯝ ꯄꯥꯝꯗꯁꯤ ꯈꯟꯅꯔꯒ ꯁꯦ ꯁꯔꯀꯥꯔꯒ ꯇꯧꯅꯔꯤꯕ ꯄꯣꯠꯁꯤꯗ ꯃꯅꯤꯄꯨꯔ प्रजा ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯄꯨꯜꯍꯜꯂꯝꯃꯣꯅꯦ ꯋꯥꯔꯤ ꯁꯥꯕꯗ ꯆꯍꯤ 5ꯁꯨ ꯐꯥꯔꯣꯏꯕ
apam pam da kakthannaraga ko yare du di mayai lore si pirasi ga di yane ba adu moine shanti ji pam da ba sengna adu negative way har ji keno da lalobana paiba nomai ga sarkar gi sibai ga di nomai kapna dreba masigi sis phaya ji ne moi pams aduga manung da yari ba demand du pibi matum da di praja masen de hana doreba moi masen nomai kapna bu to ga in terms of thousand hana rak bu na shanti ni har ga di si shanti ji mo alobu ya da ba aduna negative piece hai je aduga masagi positive way hinge di hojiki to maina dialogue to holaga social justice economic justice political justice pibada shanti masana dum follow torkaneba adugi posi government of india na masi tawgidreba ada manipur gi look you shame ogera mu ogera anina yamna phajana mi yamda khangani si sigi manung da sanari ba india gi aron ba agenda je masi am khangani ngeba aduna mayam si uprise tor great I think Junje the great uprising hai je miyam je hogoleba miyam ji kari gi hori no da that is not against the naga that is not against the any particular communities of manipur adu we ramadi german gi mathang da ani suba da pithibi go na mai cha assembly ji manipur ne assembly mai cha ba party bu na maki office mai cha ba je air wagera adegi crp wagera governor gi wall do mamai on jalaga no mai thangkat khra ba je प्रजानवा पाइ नो तुमिने लौथोग पुनदरंगा चनब नोंगाला पिनेदो अदुगी थाक्तु योरबा जि लोइरबनेबा अदुदा अदुगी अपराइजिंग दो अदु मणिपुर दरकार ओय हबदुनेबा अदुगा अमुक ओनमु मागे यूनिटी हारेजे अखोइन तोरिजे नोइदा नतेबा खोइन नोइदा साउदेबा नोइदा साउरमगदी असेंबली मै थाबा ngamba मियाम दुना नगागी खुन क्या मै थारंगनी कुगी खुन मियाम कै मै क्याम थारंगनी नोरे सिंगल कुपान मु थादबनेबा adu karigino khangu akhoi noi unity oina pullaga samaina sanaraiba divided police je manungda singchep tharaiba se khangmina ji akhoi noi nusina da baina internal contradiction ji voluminous oina balloon ji kama sum chawtho pokhai na bani moi doije sum chawde pokhai na dana adu gi tongnaba silabani aina haidana yam chawa message view pot amane ba madu hanjan chai guding pangthoi je tai palak suri ji ju hajiki message ne ba ada masigi gyan tanar pokhra leramne khali ko hoji bote sarai be wari sida ai jai jabdo moina lotion bige haydi asagi frame of agreement da yoriba frame of agreement kai mate ko sovereignty demand taw yaroi wari boba sovereignty demand taw yaroi ba framework tu neba adi mangda noi taning ma talo adi masim ju yaroi sidi ni le be yaroi noi gi tongana separate sibai le be yaroi ga framework amne ba loina mak yanarasu manipur gi miyam gi apam ji ju khange ba government of india na ko khange di sigi posi thokan da kamain thoki da 18 june ji loira kan da ito ne aine ko legi da ba ko ikai khumjar ba tang gro manipur gi muja ha ba tare ne sana jaw noria ji akhoi natra dewan chapdo akhoi cd pur chale ba manipur gi to irang thoki ba khot ki ba sigi ba ko ba cd pur chale home minister pi bi da ma ko thak ne ba asmatam du madu delhi de madu me amdu sai thok na utna rak khon rak me am ji tmi ji mong ma de kina gre ba adi even mantri bu yong kiram ne adu gi am chaw kan ba mju le ba moi ju khalam ne ba masi moi ne yada ba ji amuk toru ba da mu kai do ga de ge na adu da stalemate ore ji na basically wari sanai ba ani ji ene se na pam du khra thadok pa ta ba ne government of india na pam ju khra thadok pa ta ba ne natra kai na da kai gumba conflict ama resolve to ga ha di each of the group to na magi interest to some extent khar sacrifice to do ne adu gi sacrifice to area do ani du gi area do adu channel kan da ne wai saloi do je ada stalemate le rizina kai no da si bodi thadok piyo ha bi yaram moy ba chumdra yadra di amulo shambadi yadre na maram di som gi group ki interest ta se thadok piyo ha bi du yadra ga di akoi thado haningi adu yadra di kamai to ne na sum stalemate ori ne adu na hojik se yamna fazari je magi 18 June da question nama hangbala je 18 June in which direction koi lakade direction kai no natra remembering ni ko remembering ji da koi maikei bandi le ni dana ala smaina ningsing baduna moi da pi ba message mapan gi singsep tharai ba pose understand tausi noi khoi je opi ba miyam ni we are very much periphery from delhi have say ada moina we are periphery within the periphery marak pne ba to adu di interest of conflict ra adu gi lakpasi the prem san hojik sida laiba poti yes moi boundary bauti soroi na hare ko boundary sok tra di boundary sok
ꯊꯛꯄꯒ ꯆꯞ ꯃꯥꯟꯅꯕ ꯑꯃꯁꯨ ꯄꯤꯗ꯭ꯔꯗꯤ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯕꯁꯤ ꯑꯃꯨꯛ ꯂꯣꯏꯔꯣꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯩꯔꯤꯕ ꯁꯕꯖꯦꯛ ꯃꯌꯥꯝꯁꯤ ꯃꯣꯏꯅ ꯄꯥꯏꯖꯔꯒ ꯋꯤꯊꯤꯟ ꯗ ꯁ꯭ꯇꯦꯠ ꯇꯧꯒꯦꯅ ꯍꯥꯏꯔꯒꯗꯤ ꯁ꯭ꯇꯦꯠ ꯋꯤꯊꯤꯟ ꯗ ꯁ꯭ꯇꯦꯠ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯌꯥꯔꯣꯏꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯣꯏꯁꯤꯟꯕꯁꯤ ꯀꯅꯥꯒꯤ ꯈꯨꯠꯇ ꯂꯩꯒꯦꯗ ꯑꯩꯈꯣꯏꯒꯤ ꯗꯤꯕꯂꯞꯃꯦꯟꯒꯤ ꯀꯔꯤꯒꯤ ꯇꯧꯒꯗꯕ ꯃꯌꯥꯝꯁꯤꯡꯁꯤ ꯆꯥꯎꯈꯠꯇꯕ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗꯨ ꯆꯨꯝꯃꯦꯕ ꯆꯥꯎꯈꯠꯇꯦꯕ ꯆꯥꯎꯈꯠꯍꯟꯅꯤꯡꯕꯗꯨ ꯃꯣꯏꯅ ꯐꯖꯅ ꯊꯝꯃꯒ ꯃꯗꯨꯒꯤ ꯆꯥꯎꯈꯠꯅꯕꯒꯤ ꯍꯣꯠꯅꯕꯗ ꯀꯔꯤ ꯀꯔꯤꯅꯣ ꯂꯧꯕ ꯌꯥꯕ ꯀꯩꯀꯩ ꯂꯧꯕ ꯌꯥꯕ ꯇꯧꯔꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯀꯥꯟꯗꯅ ꯂꯥꯛꯈ꯭ꯔꯒꯗꯤ ꯇꯨ ꯁꯝ ꯑꯦꯛꯁꯇꯦꯟ ꯑꯃꯨꯛ ꯇꯝꯄꯥꯛꯀꯤ ꯃꯤꯅ ꯌꯥꯔꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯤꯟ ꯑꯃ ꯂꯧꯕ ꯆꯪꯉꯤ ꯑꯗꯨ ꯂꯧꯗꯕꯗꯨꯗ ꯁꯨꯝ ꯁꯥꯡꯊꯔ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡꯒꯤ ꯗ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡꯒꯤ ꯃꯦꯁꯦꯖꯗꯤ ꯂꯦꯞꯇꯅ ꯄꯤꯕ ꯆꯪꯉꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯈꯪꯅꯔꯛꯑꯦꯕ ꯑꯩꯈꯣꯏ ꯅꯣꯏ ꯅꯨꯡꯁꯤꯅꯗ꯭ꯔꯤꯁꯦ ꯑꯦꯛꯁꯇꯔꯅꯦꯜ ꯐꯣꯔꯁꯅ ꯇꯧꯕꯅꯤ ꯕ꯭ꯔꯤꯇꯤꯁꯅ ꯑꯃꯨꯛ ꯇꯧꯔꯝꯃꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯏꯕ ꯁꯔꯀꯥꯔꯁꯤꯅ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯦꯠ ꯑꯁ ꯌꯨꯅꯥꯏꯠ and develop together and live together peace together ꯍꯥꯏꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯂꯥꯛꯄ ꯌꯥꯝꯅ ꯀꯩꯅꯣꯃꯅꯤ ꯌꯥꯝ ꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯊꯝꯖꯒꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕ ꯑꯃꯒ ꯑꯃꯒꯕꯨ ꯑꯩꯈꯣꯏꯒꯤ ꯌꯦꯡꯊꯤꯅꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯐꯣꯔꯁꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯥꯟꯅꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯃꯈꯣꯏꯒꯤ ꯒꯦꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯁꯤꯡ ꯑꯁꯤ ꯐꯖꯅ ꯃꯁꯛ ꯈꯪꯕꯗꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯁꯦ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯩ ꯇꯥꯃꯣ ꯁꯨꯅꯤꯡꯒ ꯂꯥꯛꯆꯅꯤꯡꯕꯁꯦ ꯇꯥꯃꯣ ꯖꯨꯟ 18ꯒꯤ ꯊꯧꯔꯝꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯦ ꯄꯥꯛ ꯆꯥꯎꯅ ꯆꯍꯤ 53ꯗꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑ ꯂꯥꯛꯑꯦ ꯉꯁꯤ 53 ꯁꯨꯕꯅꯤ ꯑꯗ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯌꯥꯎꯕꯒꯤ ꯆꯥꯡꯁꯦ ꯍꯥꯟꯅꯒ ꯌꯦꯡꯅꯕꯗ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯦꯁꯦꯖꯁꯤꯡꯁꯦ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯁꯤꯒꯤ ꯃꯤꯌꯥꯝꯗ ꯄꯥꯛ ꯁꯟꯅ ꯈꯪꯍꯟꯕꯗ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯂꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯕꯟ ꯀꯧꯗꯅ ꯕ꯭ꯂꯣꯀꯦꯠ ꯀꯧꯗꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯕꯟ ꯕ꯭ꯂꯣꯀꯦꯠꯇꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯅꯥꯒꯥ ꯄꯤꯁ ꯇꯣꯛꯇꯨꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯄ꯭ꯔꯦꯌꯔ ꯇꯧꯕꯒꯤ ꯄꯥꯎ ꯑꯣꯏꯅ ꯇꯥꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯃꯇꯦꯡ ꯑꯃꯇ ꯊꯝꯕꯤꯌꯨ ꯃꯗꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯋꯥꯈꯜꯁꯤ ꯃꯥꯒꯤ ꯎꯖꯕ ꯄꯔꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯆꯨꯝꯃꯦꯅ ꯈꯟꯖꯈꯤꯕꯁꯤ ꯀꯅꯥꯒꯨꯝꯕꯅ ꯂꯥꯜꯂꯦꯅ ꯀꯟꯚꯤꯟꯁ ꯇꯧꯕꯗ ꯐꯅ ꯆꯨꯝꯃꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯄꯣꯠꯇꯦꯕ ꯆꯨꯝꯕ ꯂꯥꯟꯕꯒꯤꯗꯤ ꯑꯃꯨꯛ ꯇꯣꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯁꯤ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯣꯖꯥꯁꯤꯅꯁꯨ ꯑꯦꯛꯁꯇꯔꯅꯦꯜ ꯐꯣꯔꯁ ꯑꯃꯅ ꯂꯩꯈꯤꯕ ꯄꯣꯠ ꯑꯁꯦ ꯆꯨꯝꯕ ꯂꯥꯟꯕꯗꯨ ꯇꯣꯛꯑꯀꯥꯟꯗ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔꯒ ꯄꯣꯠꯁꯤ ꯂꯩꯕ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯁꯤꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯅꯤꯀꯣ ꯍꯥꯏꯕꯁꯤ ꯁꯤ ꯀꯥꯎꯕ ꯃꯈꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯛꯁꯇꯔꯅꯦꯜ ꯐꯣꯔꯁꯀꯤ ꯏꯟꯖꯦꯛꯁꯟꯁꯤ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯞꯇꯣ ꯃꯁꯤꯗꯤ ꯕ꯭ꯔꯤꯖ ꯈꯤꯇꯪ ꯈꯔ ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯁꯨ ꯑꯗꯨꯝ ꯕꯟ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯗꯅ ꯑꯗꯨꯝ ꯇꯧꯔꯝꯃꯤꯅꯦꯕ ꯑꯗꯨ ꯉꯁꯤꯗꯤ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯍꯥꯏꯁꯦ ꯄꯤꯁꯅꯤ ꯁꯥꯟꯇꯤꯅꯤ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯖꯁ ꯃꯃꯥꯡ ꯆꯍꯤꯐꯥꯎꯗ ꯌꯥꯝꯅ ꯍꯥꯏ ꯇꯣꯟꯗ ꯅꯠꯇꯦ ꯖꯁ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯕꯗꯨꯒꯤ ꯁꯤꯝꯄꯜ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯀꯣ ꯍꯟꯗꯛꯀꯤꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯁꯤ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯁꯤꯗ ꯋꯥꯈꯜꯁꯦ ꯃꯁꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯚꯥꯞ ꯇꯥꯅꯔꯛꯄꯒꯤ ꯂꯝꯕꯦꯜ ꯈꯨꯗꯝ ꯑꯃꯅꯦꯅ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯊꯝꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ UNCꯅ ꯂꯧꯔꯤꯕ ꯈꯣꯡꯊꯥꯡ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯥꯏꯂꯦꯟ ꯑꯣꯏꯅꯗꯕ ꯂꯥꯟꯅ ꯂꯧꯅꯗꯕ ꯁꯤ ꯌꯥꯝꯅ ꯄꯔꯃꯅꯦꯟ ꯄꯤꯁ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯞ ꯑꯃ ꯑꯩꯈꯣꯏ ꯊꯥꯡꯖꯜꯂꯦꯅ ꯑꯩꯈꯣꯏ ꯂꯧꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯗꯩ UCM ꯑꯣꯏꯔꯣ ꯑꯃꯨꯛꯀ ꯑꯣꯏꯔꯣ ꯉꯁꯥꯏ ꯍꯥꯏꯖꯔꯤꯗꯣ ꯁꯦ ꯅꯥꯒꯥꯒꯤ ꯄꯤꯁ ꯇꯣꯛꯇ ꯁꯤ ꯑꯦꯒꯦꯟꯁꯇ ꯅꯠꯇꯦ ꯑꯦꯅꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒꯦꯟꯁꯇ ꯅꯠꯇꯦ ꯑꯗꯒꯤ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯑꯦꯒꯦꯟꯁꯇ ꯑꯃꯐꯥꯎ ꯅꯠꯇꯦꯕ ꯑꯗ ꯇꯧꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯅꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯑꯩꯈꯣꯏꯒꯤ ꯏꯊꯛꯁꯤꯗ ꯁꯥꯟꯅꯔꯤꯕ ꯀꯩꯅꯣꯁꯦ ꯃꯤꯁꯤ ꯀꯅꯥꯅꯣ ꯑꯦꯛꯁꯇꯔꯅꯦꯜ ꯐꯣꯔꯁꯁꯤ ꯀꯅꯥꯅꯣꯁꯦ ꯀꯃꯟ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯗꯕꯁꯦ ꯑꯗꯨꯅ ꯇꯧꯔꯒꯁꯨ ꯉꯁꯥꯏꯒꯤ ꯅꯥꯀꯜ ꯑꯃꯅ ꯂꯩꯕ ꯅꯥꯀꯜ ꯑꯃꯅ ꯁꯤ ꯂꯩꯕ ꯑꯗ ꯑꯅꯤꯁꯤꯒꯤ ꯀꯃꯟ ꯒꯣꯜ ꯑꯃꯗꯤ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕꯒꯤ ꯂꯝꯕꯦꯟꯁꯤ ꯈꯔ ꯂꯩꯕꯅꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯋꯥꯈꯜꯂꯣꯟ ꯑꯥꯏꯗꯤꯌꯥ ꯆꯞ ꯃꯥꯟꯅꯅ ꯇꯧꯕꯇꯕꯨ ꯀꯃꯟ ꯑꯦꯅꯤꯃꯤ ꯀꯃꯟ ꯒꯣꯜꯁꯦ ꯁꯤ ꯍꯦꯛ ꯈꯪꯉꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯕ ꯍꯥꯟꯅꯒꯤ ꯋꯥꯈꯜꯂꯣꯟꯗ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯃꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯒꯗꯧꯗꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯤ
ꯆꯥꯎꯈꯠꯂꯛꯑꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯃꯤꯁꯤ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯉꯁꯥꯏꯒꯤ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯅꯦꯒꯦꯇꯤꯕ ꯑꯣꯏꯕ ꯑꯗꯩ ꯁꯤꯒꯤ ꯃꯔꯛꯇ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯁꯣꯛꯄ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯁꯣꯛꯄ ꯁꯤꯒꯤ ꯃꯔꯛꯁꯤ ꯌꯥꯎꯔꯦ ꯁꯤꯗꯤ ꯊꯃꯣꯏꯗꯗꯤ ꯈꯪꯕ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯝꯗꯕ ꯀꯩꯅꯣꯗꯨꯅꯦꯕ ꯑꯗꯣ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯑꯃꯗ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯖꯒꯦ ꯑꯩꯈꯣꯏ ꯑꯇꯣꯞꯄꯗ ꯆꯠꯆꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯕꯥꯎꯟꯗꯔꯤ ꯁꯛꯇꯝꯁꯦ ꯄꯨꯟꯅ ꯂꯩꯖꯒꯦ ꯍꯥꯏꯕꯁꯦ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯑꯃꯗ ꯎꯔꯈꯨꯜ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯄꯥꯟ ꯀꯩꯖꯨꯡꯗ ꯋꯥꯔꯦꯞ ꯂꯧ ꯍꯥꯏꯗꯤ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯅ ꯗꯣꯔ ꯇꯨ ꯗꯣꯔ ꯐꯦꯁ ꯇꯨ ꯐꯦꯁ ꯅꯥꯀꯣꯡ ꯇꯨ ꯅꯥꯀꯣꯡꯒꯤ ꯆꯠꯂꯀꯥꯟꯗ ꯅꯪ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯤꯡꯕꯅꯤ ꯍꯥꯏꯕꯁꯦ ꯌꯥꯎꯅꯤ ꯊꯥꯖꯗꯦꯕ ꯇꯧꯕꯗꯨ ꯃꯣꯏꯒꯤ ꯚꯣꯏꯁꯇꯣ ꯑꯣꯄꯟꯂꯤ ꯊꯣꯛꯄ ꯃꯇꯝꯗ ꯑꯟꯗꯔ ꯊ꯭ꯔꯦꯠ ꯂꯩꯕ ꯑꯗꯨ ꯃꯁꯤꯒꯤ ꯃꯇꯝꯁꯦ ꯇꯞꯅ ꯅꯥꯟꯊꯣꯔꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯅ ꯀꯨꯏꯔꯦ ꯑꯩꯈꯣꯏꯒꯤ 70 ꯏꯌꯥꯔꯁꯀꯤ ꯖꯔꯅꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯐꯨꯔꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦ ꯇꯧꯔꯛꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ NSNIMꯒ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒ 1997ꯗ ꯄꯤꯁ ꯇꯣꯛ ꯑꯦꯛ ꯇꯧꯈꯤꯕꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗꯤ 22 ꯏꯌꯥꯔꯁ ꯁꯨꯔꯦ ꯁꯤꯗ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯍꯜꯂꯦꯕ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯑꯁꯤꯅ ꯑꯗꯨꯅ ꯁꯤꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡꯁꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ NSNIMꯅ ꯅꯥꯒꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯥꯒꯥꯂꯦꯟꯗ ꯁꯣꯕꯔꯦꯟꯇꯤ ꯐꯪꯈꯤꯕ ꯋꯥꯔꯤꯕ ꯇꯧꯈꯤꯕ ꯀꯩꯁꯨ ꯃꯅꯤꯄꯨꯔꯗ ꯌꯨꯝꯊꯪꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯩꯁꯨ ꯌꯦꯠꯇꯦ ꯀꯩꯁꯨ ꯃꯗꯨꯗ ꯍꯦꯟꯅ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯗꯤꯕꯂꯞꯃꯦꯟ ꯑꯣꯔ ꯑꯦꯅꯤ ꯃꯣꯏꯒꯤ ꯁꯥꯟꯇꯤ ꯄꯣꯔꯛꯄꯒꯤ ꯀꯩꯅꯣꯁꯤꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯤꯕꯅꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯋꯥꯡꯃꯗ ꯗ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯑꯣꯕꯖꯥꯔꯕꯦꯁꯟ ꯑꯃ ꯊꯣꯛꯂꯛꯏꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯦ ꯄꯤꯁ ꯇꯣꯛ ꯑꯃ ꯇꯧꯔꯦ ꯑꯣꯖꯥꯗꯅ ꯍꯥꯏꯕꯤꯗꯣ ꯄꯤꯁ ꯇꯣꯛꯇ ꯅꯦꯒꯦꯇꯤꯚ ꯄꯤꯁ ꯄꯣꯖꯤꯇꯤꯚ ꯄꯤꯁ ꯅꯦꯒꯦꯇꯤꯚ ꯄꯤꯁ ꯇꯣꯛꯇꯨ ꯇꯧꯔꯕꯅꯤꯅ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯑꯅꯤꯗꯨꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒ ꯈꯠꯅꯒꯗꯕ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯖꯨꯟ 19ꯗ ꯄꯤꯔꯤꯕ ꯃꯦꯁꯦꯖ ꯃꯄꯨꯡ ꯑꯣꯏꯕ ꯌꯥꯝ ꯁꯤꯒꯅꯤꯐꯤꯀꯦꯟꯁꯤ ꯀꯩꯅꯣ ꯑꯅꯤꯅꯦꯕ ꯑꯃꯅ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯑꯃꯅ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯤꯕ ꯏꯒꯤ ꯃꯔꯤ NSNIMꯒꯤ ꯂꯤꯗꯔꯁꯤꯡ ꯅꯥꯒꯥꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯗꯤ ꯑꯃꯠꯇꯅꯤꯅꯦ ꯑꯩꯈꯣꯏꯒ ꯅꯈꯣꯏꯒ ꯈꯟꯅꯒꯗꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯣꯠꯂꯤꯕ ꯅꯩꯔꯤꯕꯗꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅꯤꯅꯦ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯁꯤ ꯑꯩꯈꯣꯏꯅ ꯖꯨꯟ 19ꯗ ꯄꯤꯔꯤꯕ ꯃꯦꯁꯦꯖꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯐꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯒꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯦ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯆꯨꯝꯅꯛꯇꯒꯤ ꯅꯠꯇꯦ ꯃꯤ ꯁꯤꯔꯤꯕꯅꯤ ꯃꯤ 53 ꯁꯤꯔꯤꯕꯅꯤ ꯑꯗꯨꯒ ꯏꯍꯧꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯉꯝꯈꯩꯒꯤꯗ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯦ ꯃꯇꯨꯡꯗ ꯁꯤꯈ꯭ꯔꯦ ꯃꯤꯟꯁ ꯉꯝꯈꯩꯒꯤꯗꯃꯛꯇꯗꯤ ꯃꯤ ꯁꯤꯕꯕꯨ ꯉꯝꯕ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯊꯋꯥꯏ ꯊꯥꯔꯤꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯅꯈꯣꯏꯒꯤ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯤ 53 ꯁꯤꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯥꯟꯇꯤ ꯋꯥꯔꯤꯒꯤ ꯗꯤꯃꯥꯟꯗꯣ ꯁꯤꯒꯤ ꯗꯤꯃꯥꯟꯁꯤꯅ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯁ꯭ꯇꯦꯠ ꯋꯥꯡꯃ ꯂꯥꯟꯖꯜꯂꯛꯄ ꯐꯨꯔꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯀꯥꯏꯕ ꯌꯥꯕ ꯗꯤꯃꯥꯟ ꯑꯃ ꯌꯥꯎꯕꯗꯨ खितंग खंथौ मधु तौगनु हाइबनेबा लैरिसे करीमता नतेबा अदा सिदा लैनरिबा लीडर सिंगनसु कैसु लाना लौगुनसु थोकते अदुगा मसिदा तोंगान तोंगान मसाइ जे हाइनरिदो मयाम गना जून 18 द थोकिबा थौदोकतो मणिपुर की चपचाबा लौरंबा यारबने गवर्नमेंट मिदाइदि तोखरजेबा अखोइना ngasi tangkhul अखोइना ngasi kabui अखोइना ngasi maring anal mayam singse si yekna bane na maitai singna majority maitai na khalamwa ahinga amada loinani ai haijari je panam sinani adubu अखोइना अखोइगी kabui se tangkhul se yekna bana te ko अखोइना खोइगी yekna badi government of india na ngasi sanariba place se अखोइ पुना खंगिना गदबनी को हाबसे अदुदनेबा खोइ ngसाइदो खुबाना खुनमना ngasi set थाद्रिसे सी कनो गना अखोइ से अखोइगी majority maitai or laminari mayam singchina any government of india na thangai khongthang asi lamina province enemy nate adna koi masen gi yengna base masigi phajana akoi gi yengna ba kana no si phajana identify tobung amakana aduda kubang no khunam na thadrine adagi sigi kano singse aduna koi na haise wari sabi ba matamda are dimana mo tawu matamda so kana government of india da hairi furup amagi sang khal kaigadaba laminary state की बाउंड्री नत्र इंटीग्रिटी दा
ꯀꯥꯏꯕ ꯌꯥꯕ ꯄꯣꯠꯁꯦ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅꯁꯨ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯗꯤꯃꯥꯟ ꯇꯥꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡꯅꯁꯨ ꯃꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯊꯝꯅꯤꯡꯉꯤ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯀꯔꯤꯒꯨꯝꯕꯗ ꯉꯁꯤ ꯌꯦꯡꯉꯨ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤꯅꯤ ꯁꯥꯔꯀꯥꯟꯗ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯔꯒ ꯐꯨꯔꯨꯞ ꯑꯇꯩ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯎꯈ꯭ꯔꯦꯀꯣ ꯉꯁꯥꯏꯒꯤ ꯄꯤꯁ ꯇꯣꯛꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯣꯝꯗ NSN ꯑꯥꯏꯑꯦꯝꯅꯁꯤꯅ ꯇ꯭ꯔꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯇꯥꯕ ꯑꯦꯛꯁꯇꯣꯔꯁꯟ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯇꯧꯕ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯔꯤꯁꯦꯟꯂꯤ ꯁꯤꯖꯐꯥꯌꯔ ꯑꯦꯛꯁꯇꯦꯟ ꯇꯧꯏ ꯍꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯗꯅꯦ UCMꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ 72 ꯑꯋꯥꯔꯁꯀꯤ ꯃꯅꯨꯡꯗ ꯀ꯭ꯂꯤꯌꯥꯔꯤꯐꯤꯀꯦꯁꯟ ꯄꯤꯌꯨ ꯃꯇꯝ ꯀꯨꯏꯅ ꯂꯩꯇꯕ ꯄꯣꯠ ꯑꯃꯈꯛꯇ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯏꯁꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯋꯥꯐꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ NSN IM ꯊꯣꯛꯏꯕꯁꯦ ꯅꯧꯍꯧꯅꯅ ꯊꯣꯛꯂꯛꯏꯁꯦ if it is true ꯆꯨꯝꯃꯒꯅ ꯆꯨꯝꯃꯦ ꯂꯥꯜꯂꯒꯅ ꯂꯥꯜꯂꯦ ꯑꯗꯨꯅ ꯍꯥꯏꯕꯗꯨꯒꯤ ꯀ꯭ꯂꯤꯌꯥꯔꯤꯐꯤꯀꯦꯁꯟ ꯆꯞ ꯆꯥꯕꯅ ꯇꯧꯕ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝꯗꯅꯤ ꯑꯗꯨꯅ June 18ꯒꯤ ꯒ꯭ꯔꯦꯠ ꯑꯩꯈꯣꯏꯒꯤ June uprising and unity ꯗꯦꯁꯦ ꯃꯁꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯤ ꯑꯃ ꯐꯒꯠꯂꯛꯅꯕ ꯑꯗꯨꯒꯨꯝꯕ ꯑꯣꯕꯖꯥꯔꯕꯦꯁꯟ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯕꯔꯟꯃꯦꯟꯠꯅ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯄꯣꯂꯤꯁꯤ ꯑꯃ ꯀꯔꯤꯒꯨꯝꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯗ ꯁꯣꯛꯀꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯐꯨꯔꯨꯞ ꯑꯃꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯃꯇꯝꯗ ꯐꯨꯔꯨꯞ ꯑꯃꯗ ꯁꯣꯛꯍꯟꯗꯕ ꯑꯗꯨꯒ ꯗꯤꯃꯥꯟ ꯇꯥꯜꯂꯤꯕꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨꯈꯛꯀꯤ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯗ ꯁꯣꯛꯇꯅꯕꯒꯤ ꯗꯤꯃꯥꯟ ꯑꯗꯨꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯇꯥꯃꯣ ꯗꯦꯕꯥꯟ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ NDA-2 ꯍꯥꯏꯅ BJP ꯒꯚꯔꯟꯃꯦꯟꯠ ꯑꯅꯧꯕꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ 1997ꯒꯤ ꯃꯇꯨꯡꯗ 2001ꯗ ꯑꯃꯨꯛ ꯍꯟꯅ ꯃꯣꯏꯒ ꯁꯤꯖꯐꯥꯌꯔꯒꯤ ꯁꯥꯏꯟꯁꯦ ꯃꯣꯏ ꯇꯧꯅꯈ꯭ꯔꯦ ꯑꯗꯨꯒꯤꯗ ꯏꯔꯥꯡ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯖꯨꯂꯥꯏꯒꯤ ꯆꯍꯤꯗꯨꯃꯛꯀꯤ ꯖꯨꯂꯥꯏꯒꯤ 27ꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯑꯗꯨꯝ ꯆꯠꯂꯒꯅꯤ ꯁꯤꯖꯐꯥꯌꯔꯁꯦ ꯃꯅꯤꯄꯨꯔꯗ ꯑꯦꯛꯁꯇꯦꯟ ꯇꯧꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯛ ꯂꯩꯈ꯭ꯔꯕꯅꯤ ꯁꯦꯟꯇꯔꯗꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 15ꯗ ꯎꯈ꯭ꯔꯨꯜꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒ ꯏꯟꯗꯤꯌꯥꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯕꯣꯔꯗꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2ꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 2ꯔꯣꯝ ꯋꯥꯠꯂꯤꯉꯩꯗ ꯈꯥꯃꯁꯣꯝꯗ NSN IMꯒꯤ ꯀꯥꯗꯔ ꯃꯣꯏ 60ꯔꯣꯝ ꯍꯥꯏꯕ ꯇꯥꯔꯦ ꯀꯦꯝ ꯁꯥꯒꯠꯂꯛꯄꯗꯒꯤ ARꯅ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯇꯛꯊꯣꯛꯅꯕꯒꯤ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ 2015ꯒꯤ ꯑꯣꯒꯁꯀꯤ ꯇꯥꯡ 3ꯗꯁꯨ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗ꯭ꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯐ꯭ꯔꯦꯝꯋꯥꯔꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯁꯨꯝꯂꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯁꯤꯒꯤ ꯁꯥꯏꯟ ꯇꯧꯅꯈꯤꯕꯁꯨ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯁꯨꯃꯥꯏꯅ NSN IMꯒꯤ ꯀꯦꯝꯒ ꯁꯥꯒꯠꯂꯛꯄ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥ ꯑꯃꯗꯁꯨ ꯍꯥꯏꯕ ꯇꯥꯔꯦ NSN IMꯅ ꯁꯨꯃꯥꯏꯅ ꯂꯨꯠ ꯇꯧꯕ ꯑꯗꯨꯒ ꯑꯦꯛꯁꯇꯣꯔꯁꯟ ꯇꯧꯕ ꯃꯌꯥꯝꯒꯤ ꯄꯥꯎꯁꯨ ꯇꯥꯔꯛꯄ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯍꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯁꯤꯖꯐꯥꯌꯔꯁꯤ ꯆꯠꯅꯕ ꯃꯗꯨꯒꯤꯗꯨ ꯋꯤꯗ꯭ꯔꯣ ꯇꯧꯈ꯭ꯔꯕ ꯍꯥꯏꯕꯗꯤ 2001ꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 28ꯇ ꯋꯤꯗ꯭ꯔꯣ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯣꯠꯇꯗꯤ ꯋꯤꯗ꯭ꯔꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯔꯖꯦꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯐꯝ ꯍꯣꯡꯉꯒ ꯆꯠꯄ ꯍꯥꯏꯁꯤꯗꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯦꯅ ꯈꯜꯂꯤ ꯑꯗꯣ ꯗꯤꯖꯤꯒꯅꯦꯇꯦꯠ ꯀꯦꯝꯞꯀ ꯍꯥꯡꯗꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃꯈꯛꯅꯤ ꯃꯁꯤꯒꯨꯝꯕꯁꯤꯗꯤ ꯇꯁꯦꯡꯅ ꯃꯈꯣꯏꯅ ꯃꯁꯤ ꯍꯥꯡꯉꯀꯥꯟꯗ ꯃꯈꯣꯏꯒꯤ ꯀꯦꯗꯔꯁꯤꯡꯒꯤ ꯃꯨꯚꯃꯦꯟ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯍꯥꯏꯋꯦꯗ ꯊꯣꯛꯂꯛꯇꯅ ꯑꯣꯄꯔꯦꯠ ꯇꯧꯁꯤꯜꯂꯛꯄ ꯑꯗꯒꯤ ꯂꯝꯕꯤ ꯆꯠꯄ ꯈꯣꯠꯄ ꯑꯃꯗꯒꯤ ꯇꯦꯛꯁ ꯅꯨꯡꯅ ꯂꯧꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯃꯁꯤꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯑꯣꯏꯅ ꯌꯦꯡꯉꯒ ꯂꯩꯕꯅꯤ ꯊꯑꯣꯏꯅ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯥꯛ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯆꯥꯛ ꯀꯔꯤ ꯀꯔꯥꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄꯁꯤ ꯊꯤꯡꯉꯤꯕꯅꯦꯕ ꯍꯧꯖꯤꯛꯅ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯔꯅꯤꯅ ꯈꯣꯜꯂꯥꯎ ꯂꯥꯎꯔꯛꯄꯒꯤ ꯇꯥꯟꯖꯥꯁꯤꯗꯩꯁꯤꯗ ꯍꯥꯏꯋꯦꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯇꯧꯔꯒ ꯒꯨꯗ ꯇꯦꯛꯁ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯑꯃ ꯂꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯗ ꯀꯔꯤ ꯐꯥꯎꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯊꯑꯣꯏꯅ ꯑꯣꯄꯔꯦꯠ ꯇꯧꯍꯟꯕꯅꯦꯅ ꯑꯩꯗꯤ ꯂꯧꯋꯦꯕ ꯃꯁꯤ ꯊꯑꯣꯏꯅ ꯑꯣꯄꯔꯦꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯍꯔꯥꯎꯍꯟꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯁꯥꯎꯍꯟꯕꯁꯤ ꯃꯈꯣꯏꯅ ꯃꯦꯆꯤꯅꯔꯤꯁꯤ ꯀꯔꯥꯏꯋꯥꯏꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯨꯝꯕ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯩꯌꯦꯕ ꯃꯣꯏ ꯑꯥꯔꯃꯤꯁꯤꯡꯒꯤ ꯇ꯭ꯔꯦꯟ ꯇꯧꯐꯝ ꯑꯗꯨꯒꯨꯝꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇ ꯊꯥꯖꯤꯜꯂꯛꯄ ꯃꯅꯤꯄꯨꯔꯗ ꯊꯥꯖꯤꯜꯂꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯅ ꯑꯣꯄꯔꯦꯠ ꯇꯧꯕ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗꯩꯁꯤꯗ ꯑꯥꯔꯃꯤꯁꯤꯡꯁꯤ ꯊꯥꯖꯤꯜꯂꯒ ꯇ꯭ꯔꯦꯟ ꯇꯧꯍꯟꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯁꯤ ꯌꯨꯅꯥꯏꯠ ꯑꯣꯏꯈꯤꯗꯣꯔꯦ ꯀ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯍꯥꯏꯋꯦꯗ ꯀꯩꯗ ꯑꯃꯨꯛ ꯐ꯭ꯔꯤ ꯊꯥꯗꯣꯔꯛꯄ
ꯃꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯂꯥꯛꯑꯀꯥꯟꯗꯅ ꯑꯃꯨꯛ ꯍꯥꯏꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟꯅꯤ ꯀꯥꯏꯅꯒ ꯀꯣꯏꯆꯠ ꯆꯠꯇꯅꯒ ꯇꯧ ꯁꯨꯃꯥꯏꯅ ꯒꯦꯝ ꯄ꯭ꯂꯥꯟ ꯑꯃ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯁꯥꯟꯅꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯃꯊꯧ ꯇꯥꯏꯌꯦꯅ ꯑꯩꯗꯤ ꯂꯧꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯒꯦꯝ ꯄ꯭ꯂꯥꯟ ꯑꯃ ꯁꯥꯟꯅꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤꯕ ꯂꯩꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ NASN IMꯒꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯇꯣꯛꯀꯤ ꯁꯨꯝꯂꯕ ꯄꯤꯁ ꯇꯣꯛ ꯑꯁꯤꯒꯤ NASN IMꯒꯤ ꯑꯣꯏꯅ ꯃꯣꯅꯤꯇꯔꯤꯡ ꯁꯦꯜꯒꯤ ꯀꯟꯚꯦꯅꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕꯣ ꯆꯋꯥꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ 2009ꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯎꯈ꯭ꯔꯨꯜꯒꯤ ꯀꯪꯈꯨꯏ ꯁꯤꯔꯣꯏ ꯐꯣꯔꯦꯁꯇꯒꯤ ꯃꯈꯣꯏꯅ ꯍꯣꯡꯉꯝꯗꯥꯏꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦ 2010ꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯍꯥꯡ ꯑꯗꯨꯒ ꯁꯇ꯭ꯔꯤꯛ ꯑꯗꯨꯒ ꯀꯪꯀꯨꯝ ꯀꯣ ꯑꯗꯨꯒ ꯎꯈ꯭ꯔꯨꯜꯗꯁꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ 2010ꯗ ꯃꯈꯣꯏꯒꯤ ꯀꯦꯝꯞꯁꯤꯡ ꯂꯩꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯈꯟꯅꯒꯗꯕ ꯋꯥꯐꯝ ꯃꯌꯥꯝ ꯂꯩꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯑꯃꯨꯛꯀ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯟꯅꯔꯝꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯃꯦꯝꯕꯔꯤꯡ ꯗ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩ ꯑꯣꯖꯥ ꯙꯅꯕꯤꯔ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯅꯥꯒꯥꯂꯦꯟꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯜ 371 ꯍꯥꯏꯗꯅ ꯃꯈꯣꯏꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ 371A ꯁꯤ ꯄꯤꯗꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯀꯁꯇꯃꯔꯤ ꯂꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅꯔꯦꯜꯁꯤꯡ ꯃꯈꯣꯏꯗ ꯐꯪꯖꯕ ꯉꯥꯛꯆꯕ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯄꯤꯔꯤꯕ ꯑꯗꯣ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯌꯥꯝ ꯍꯥꯏꯅꯕꯗꯗꯤ ꯆꯍꯤ ꯌꯥꯝꯅ ꯑꯩꯈꯣꯏꯁꯤ ꯂꯩꯔꯛꯑꯕ ꯅꯤꯡꯊꯧ ꯄꯥꯜꯂꯕ ꯂꯩꯕꯥꯛꯅꯤ ꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯕꯥꯎꯟꯗꯔꯤ ꯑꯣꯏꯔꯝꯃꯦꯗꯤ ꯍꯥꯏꯔꯒ ꯑꯁꯤꯒꯨꯝꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯅꯥꯒꯥꯂꯦꯟꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯇꯥꯜꯍꯧꯔꯒꯁꯨ ꯑꯃꯗꯤ ꯐꯪꯉꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯌꯥꯝ ꯑꯃ ꯃꯣꯏꯗ ꯀꯥꯟꯅꯕ ꯐꯪꯉꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯂꯩꯔꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔ ꯐꯥꯗꯔꯁꯤꯡꯗꯨꯅ ꯑꯁꯤꯒꯨꯝꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯉꯨꯗꯕꯅꯔ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩ ꯊꯝꯕꯤꯅꯤꯡꯉꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ NASN IMꯅ ꯃꯈꯣꯏꯒꯤ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡ ꯃꯈꯣꯏꯒꯤ ꯂꯝ ꯑꯣꯏꯒꯅꯤ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯒꯗꯧꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯁꯝꯅ ꯄꯜꯂ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯌꯥꯝ ꯇꯥꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯇꯃꯦꯡꯂꯣꯡꯗꯒ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝꯒ ꯐꯪꯉꯤꯕ ꯑꯗꯨꯒ ꯎꯈ꯭ꯔꯨꯜꯒꯤ ꯀ꯭ꯔꯣꯃꯥꯏꯠ ꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯒꯤꯗꯤ ꯃꯤꯅꯔꯦꯜꯁ ꯐꯪꯉꯒꯁꯨ ꯃꯈꯣꯏꯒꯤꯗꯤ ꯉꯥꯛꯂꯧ ꯂꯩꯔꯅꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯃꯈꯣꯏꯗ ꯈꯨꯠ ꯊꯤꯡꯍꯟꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯤꯕꯅꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯃꯃꯤꯒ ꯇꯥꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯤ ꯄ꯭ꯔꯦꯝꯆꯥꯟ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯀꯥꯁꯃꯤꯔꯒ ꯑꯗꯒꯤꯗꯤ ꯅꯥꯒꯥꯂꯦꯟꯒ 370ꯗ ꯂꯣꯏ ꯆꯪꯉꯛꯏꯅꯤꯅ 371ꯗ ꯃꯁꯤ ꯀꯥꯁꯃꯤꯔꯒꯤꯁꯨ ꯃꯔꯨꯑꯣꯏꯅ ꯀꯥꯁꯃꯤꯔꯒꯤꯁꯤ ꯅꯤꯡꯊꯧ ꯍꯔꯤꯅ ꯆꯦꯜꯂꯛꯑꯒ ꯑꯩ ꯀꯥꯁꯃꯤꯔ ꯀꯟꯕꯤꯌꯨ ꯍꯥꯏꯔꯦ ꯀꯟꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯅꯠꯇꯦ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯣꯏꯔꯦꯅ ꯁꯣꯏ ꯇꯧꯔꯦꯀꯣ ꯑꯗꯩꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯆꯠꯂꯦ ꯑꯩꯗꯤ ꯊꯦꯡꯅꯔꯦ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯅ ꯏꯟꯇꯔꯚꯦꯟ ꯇꯧꯔꯦꯀꯣ ꯅꯪ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯗꯨ ꯂꯩꯅꯧ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯗ ꯄ꯭ꯂꯦꯕꯤꯁꯤꯠ ꯑꯃ ꯇꯧ ꯄꯥꯀꯤꯁꯇꯥꯟꯗ ꯇꯤꯟꯅꯤꯡꯕ꯭ꯔꯥ ꯏꯟꯗꯤꯌꯥ ꯇꯤꯟꯅꯤꯡꯕ꯭ꯔꯥ ꯇꯣꯉꯥꯟ ꯂꯩꯅꯤꯡꯕ꯭ꯔꯥ ꯍꯧꯖꯤꯛꯐꯥꯎ ꯂꯩꯇꯦꯗꯅ ꯗꯦꯠ ꯃꯤꯟꯁ ꯃꯣꯏꯒꯤ ꯏꯍꯧꯁꯤ ꯌꯥꯝ ꯋꯥꯡꯉꯦꯕ ꯉꯜꯂꯤꯉꯩꯗ ꯋꯥꯡꯈꯠꯂꯛꯄꯗꯨꯅ ꯊꯦꯝ ꯌꯥꯅꯅꯕ ꯁꯦꯄꯔꯦꯠ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒ ꯂꯣꯏꯅꯅ 370 ꯆꯪꯈ꯭ꯔꯦꯀꯣ ꯑꯗꯨ BJPꯅ ꯍꯧꯖꯤꯛ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯀꯣ ꯅꯥꯒꯥꯂꯦꯟꯒꯤꯁꯨ ꯑꯗꯨꯅꯦꯕ ꯐꯤꯖꯣꯒꯤ ꯃꯨꯚꯃꯦꯟꯁꯤ ꯕꯦꯁ ꯃꯨꯚꯃꯦꯟꯅꯦ ꯐꯤꯖꯣꯒꯤ ꯃꯨꯚꯃꯦꯟꯁꯤ ꯗꯤꯁ ꯏज ꯋꯥꯟꯗꯔꯐꯨꯜ ꯃꯨꯚꯃꯦꯟ ꯑꯩꯈꯣꯏ ꯐꯤꯖꯣ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯋꯤ NNCꯒꯤꯁꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯎꯔꯝꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯣ ꯑꯗꯒꯤ ꯃꯥꯅ ꯎꯔꯝꯕ ꯃꯥꯒꯤ ꯚꯤꯖꯟꯒꯗꯣ ꯌꯥꯝ ꯐꯖꯩꯑꯕ ꯑꯗꯣ ꯁꯤꯂꯣꯡ ꯑꯦꯀꯣꯔꯗꯀꯤ ꯃꯇꯨꯡꯗꯗꯤ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯅꯥꯒꯥꯂꯦꯟꯒꯤ NNCꯒꯨꯝꯕ NSNKꯒꯨꯝꯕꯅꯁꯨ ꯋꯥꯐꯝ ꯑꯃ ꯂꯥꯛꯏꯁꯦ NSNꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯗꯤꯃꯥꯟꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯊꯥꯏꯅꯒꯤ ꯁꯤꯂꯣꯡ ꯑꯦꯀꯣꯔꯗ ꯍꯦꯟꯅ ꯐꯩꯕ ꯑꯗꯨꯗꯤ ꯀꯩꯗꯧꯕꯒꯤ ꯃꯤ ꯃꯌꯥꯝ ꯍꯥꯠꯈ꯭ꯔꯤꯅꯣ ꯀꯩꯗꯧꯕꯒꯤ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝ ꯋꯥꯍꯜꯂꯛꯏꯅꯣ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯁꯨ ꯇꯧꯔꯤꯅꯦ ꯑꯗꯨꯅ ꯃꯣꯏꯁꯨ ꯌꯥꯝ ꯂꯨꯕꯖꯥꯠꯅꯤ ꯑꯗ ꯍꯧꯖꯤꯛꯀꯤ ꯏꯍꯧ ꯋꯥꯡꯕꯅꯤꯅ ꯇꯨ ꯁꯝ ꯑꯦꯛꯁꯇꯦꯟ ꯒꯚꯔꯟꯃꯦꯟꯠꯒꯤꯗꯤ ꯌꯥꯝ ꯋꯥꯡꯕ ꯏꯍꯧꯁꯤꯗꯤ ꯅꯝꯊꯐꯝ ꯊꯣꯛꯏꯗꯅ ꯃꯣꯏ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯤ ꯅꯦꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯦꯁꯟꯅꯦꯕ ꯇꯨ ꯁꯝ ꯑꯦꯛꯁꯇꯦꯟ ꯅꯦꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯦꯁꯟꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯇꯧꯕ ꯌꯥꯕ ꯇꯧꯅꯤꯅ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨ ꯇꯧꯕꯒꯤ ꯄꯥꯔꯠ ꯑꯃꯅꯦꯕ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯗ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯃꯣꯏꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯣꯇꯣꯅꯣꯃꯤ ꯈꯔ ꯄꯤꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨꯅ ꯃꯣꯏꯒꯤꯗꯤ ꯇꯁꯦꯡꯕꯁꯨ ꯃꯥꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯨꯝꯕ ꯑꯗꯩ ꯍꯥꯟꯅꯒꯤ ꯃꯣꯏꯒꯤ ꯀꯁꯇꯃꯔꯤ ꯂꯣꯒꯨꯝꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤꯕꯅꯤꯅ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯟꯅꯅ ꯑꯃꯨꯛ ꯊꯝꯕ ꯑꯗꯩ ꯑꯩꯈꯣꯏ ꯏꯍꯧꯁꯤꯅ ꯏꯔꯥꯕꯣꯠꯀꯤ ꯏꯍꯧꯗꯨꯅ ꯏꯔꯥꯕꯣꯠꯁꯤꯅ ꯂꯩꯔꯝꯗꯗꯅ ꯆꯠꯊꯔꯒꯗꯤ ꯐꯤꯖꯣꯗ ꯍꯦꯟꯅ ꯋꯥꯡꯅꯦꯕ ꯑꯗꯨꯅ ꯑꯃꯨꯛ ꯑꯗ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯕꯣꯠꯀꯤ ꯃꯨꯚꯃꯦꯟꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦꯀꯣ ꯂꯣꯏꯁꯤꯜꯂ ꯃꯇꯨꯡꯗ ꯏꯍꯧꯁꯤ ꯍꯦꯛ ꯊꯪꯅꯅ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯍꯣꯏ ꯁ꯭ꯇꯦꯠ ꯀꯃꯤꯇꯤ ꯃꯩꯇꯩ ꯁ꯭ꯇꯦꯠ ꯀꯃꯤꯇꯤ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯂꯥꯛꯑꯒ ꯀꯟꯇꯤꯅ꯭ꯌꯨꯇꯤꯗꯤ ꯂꯩꯔꯦꯀꯣ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯂꯩꯕꯁꯤꯗ 80ꯁꯤꯁꯦ ꯌꯥꯝ ꯊꯦꯡꯉꯦ ꯑꯩꯈꯣꯏꯅ ꯈꯪꯉꯛꯏꯁꯤ 1980ꯗ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯔꯦ ꯀꯥꯏꯅ ꯈꯪꯉꯛꯄꯒꯤ ꯈꯨꯗꯝꯗꯨ ꯂꯥꯟ ꯅꯨꯡ ꯇꯧꯅꯕ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄꯗꯩꯅꯦꯕ ꯑꯗꯨꯒꯤ ꯁꯥꯡꯈ꯭ꯔꯕꯁꯤꯗꯗꯤ ꯌꯥꯝꯅ ꯁꯥꯏꯂꯦꯟꯠ ꯑꯣꯏꯅ ꯂꯩꯔꯨꯕꯁꯦ
masina government of India na akhoi rongi miyeng je kya thawa sa de adi thudok kan manate si amna moderate ni gale extreme oi de do hypertension ge oi de ba nagagi 1960 da 16 ni ai tare club ka to de eta mai ne ba adu mai potu na maram oi de na moi da adu gi moi gi theme na ba appeasement policy da thama pora mane adu in course of time lok thokini hoji lok thokni mai tendency lai sine ba the same thing akhoi gi namuk thengak pa da khoi ju kale ba kalak pa jida akhoi ju kan ba ji sustain tor ga lai ga de um phagada ba ada question di mu hoji gi hari ba ina sa jagi do amaga nuksina da ba idi moi myam gi identity issues adagi di yam lu ri ethno nationalism gi wakhalon gi inject tawse ethno nationalism gi magi main ideology di phana yamna noina torju ma torju khoi tongan le tab suya de maram di akhoi culture akhoi gi religion akhoi tradition akhoi custom sidi tongan le tadi kan sungo moi backbone ne ba adu moi di karim to wari saya de tongan le ni haida haiba atane ba tongan le ne di within the state or jumoi gi state tongan ni ga habi modo ana adugi ethno nationalism gi injection kapaje masi am successful oi giba aduna because of that akhoi da warak panina adagi di sigi internal contradiction south forum ni movement ju sire movement je sum kano akhoi curving down tor pose konang da di kyamuk sathina lurage da akhoi gi laiba potsi insurgency haram baji dagi ko insurgency dagi belligerence na mulere belligerence jam wange LTT ge torse modi na UN intervene tawne marandi moi gi liberated zone re Sri Lanka thena gi do lan ta sing bu bone ba moi gi liberated zone da ko le ni department loi le ni aduga aeroplane ga bong tha de ni na adu bo gi thak tu belligerence ti yam wang re ba adu na ta insurgency mu lai ko insurgency de mu insurrection da ni chumna against the government with their own government habani hoida government di le ni ko any group mai le ma de gi di la kan da konang da ethnic army ne lai ne mai minimize ko yam phajab ne ethnic army se kamai la ke da if kuki na kuki yang tamo ngang pa naga mai te gi ai tor moina dimasa gi bodo gi ai sum tor ije sida de mu ethnic army ne la khre magi yam thi big thak re ko last stage la is trans border insurgency that means magi mama pon phom nam do operate of dre thangna ba mai gi foreign country jing do aduda operator re aduna trans border insurgency na hair pase masi da di thaksi yam neme ba thak neme in the sense that movement je moi gi thak tu neme haban te ko movement gi mai tempo je yam handar e ba adu kan ji da yam luri je movement gi tempo je handar kan wari sa ji jo hairo ba wari sa je na government yam tai je masi movement wang da ne ba adu demand me yam phangdui je si jo movement wang e da ne ba movement ji nema kan demand ju phangoi ba adu do sangal lore sum leidui ne ba aduna adumain la ko matam nina akhoi gi demand me am akhoi gi loina maksi yoro di India gi conflict study da India gi conflict situation da khwai digi maru na pioneer oina hayeng solution por ka da badi Manipur context na ne Manipur gi political status hai ene sina Nagaland na le ma ba abadi moi wari saro aidi international law international communities me am jina hup dana thira kan da moida adumaina piba yabam ti yarom da budune aduna UNPO gi steering committee woram ri tholai ne ba akhoi gi dina full lei budune akhoi gi hoji question tawri ba question tawri di state amo raga state amo da smai changa ga di state amo no handok da kari kai United Nations da ji debate ne ba sigi lai ba trend sida basically ceasefire to ba ai ceasefire tawri je sigi mai without territorial limit ka hai se mase adum chinda hai bane ba aduga magi in practice da di lehele ba lehele ba khulai phagi mi am da hando li dana senda dai hayatra hando khoina that means akhoi gi operator have ne ba yahali have ne ba yahali jin kai no da belly gi hold this my movements gi minimize tor ko su muina ne haidi government gi negotiate tor ba kangbu amana expansion chum tor ga di moi di government ga chamani dana adu ore ga di atop sang mangam de dana adu sum pak thora ga di sum tan thoki dana adu gi process su tong na ba moi masen jana ba pot amada sinba pot amane ba aduna akhoi gi su hujil lakado bidi akhoi gi miyam gi demand ne laktois akhoi miyam gi demand laktoi ne ba laktoi ne de keno da hujik gi hai ba status da political status da khoi su thambiyo ga je people's movement na tor kadu mangai re aduga torok tab di share de akhoi gi Manipur gi future
ꯌꯥꯝꯅ ꯍꯦꯟꯅ ꯁꯣꯛꯆꯜꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯀꯗꯕꯗꯨꯒꯤ ꯃꯪꯗꯣ ꯑꯗꯨꯁꯨ ꯋꯥꯅꯦꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁꯇꯨ ꯑꯩꯈꯣꯏ ꯇꯥꯟꯕ ꯑꯗꯨꯝ ꯌꯥꯏꯗꯅ ꯄ꯭ꯔꯖꯥꯅꯁꯨ ꯌꯥꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯁꯨ ꯌꯥꯏ ꯑꯗꯨꯏ ꯃꯇꯥꯡꯗꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯗꯨꯋꯥꯏꯗꯅꯦꯕ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯅꯗꯤ ꯌꯥꯔꯔꯣꯏꯁ ꯑꯗꯣ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯅꯠꯇ꯭ꯔꯗꯤ ꯇꯥꯟꯕ ꯉꯝꯃꯔꯣꯏꯕ ꯀꯩꯅꯣꯗ ꯅꯥꯒꯥꯂꯦꯟꯗꯁꯨ NPF ꯅꯤꯗꯅ ꯃꯤꯖꯣꯔꯥꯝꯁꯨ ꯀꯩꯅꯣꯅꯤꯗꯅꯀꯣ MNM ꯅꯤꯗꯅ ꯌꯦꯡꯁꯦꯕ ꯑꯗꯒꯤ ꯃꯦꯘꯥꯂꯌꯥ NPP ꯅꯤꯗꯅ ꯍꯥꯏꯗꯤ ꯂꯥꯛꯏꯕ ꯃꯥꯒꯤ ꯇ꯭ꯔꯦꯟꯁꯦ ꯁꯤ ꯑꯇꯩ ꯑꯃꯕꯨꯛꯀꯤ ꯅꯠꯇꯦꯕ ꯕꯤꯀꯣꯁ ꯑꯣꯐ ꯗꯦꯠ ꯀꯩꯅꯣꯗ ꯁꯤꯔꯤ ꯕꯤꯔꯦꯟ ꯐꯅꯌꯥꯝ ꯐꯖꯅꯣꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯇꯧꯅꯨ ꯕꯤꯔꯦꯟ ꯍꯥꯏꯔꯗꯤ ꯎꯄꯥꯏ ꯂꯩꯄꯣꯟꯇꯦꯕ ꯏꯕꯣꯕꯤꯅ ꯄꯥꯝꯗꯅ ꯏꯕꯣꯕꯤꯅ ꯐꯅ ꯐꯔꯁꯨ ꯁꯣꯅꯤꯌꯥꯅ ꯏꯕꯣꯕꯤ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯎꯄꯥꯏ ꯂꯩꯄꯣꯟꯇꯦꯕ ꯑꯗꯨꯒꯤ ꯁꯤꯗ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯁꯨ ꯆꯪꯉꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤꯁꯨ ꯆꯪꯉꯤ ꯃꯤꯌꯥꯝꯒꯤ ꯃꯥꯒꯤ ꯑꯦꯁꯄꯤꯔꯦꯁꯟꯁꯨ ꯆꯪꯉꯤ ꯑꯣꯟ ꯂꯥꯔꯖ ꯁ꯭ꯀꯦꯜ ꯄꯥꯔꯇꯤꯁꯤꯄꯦꯁꯟꯗꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯇꯁ ꯑꯃ ꯂꯧꯕꯗꯤ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔ ꯂꯩꯇꯦꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯌꯥꯎꯍꯧꯗꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝꯅ ꯐꯪꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯃꯥꯅꯦ ꯊꯝꯕꯤꯔꯤꯕꯁꯦ ꯑꯗ ꯃꯈꯥ ꯇꯥꯅ ꯑꯩ ꯇꯥꯃꯣ ꯁꯨꯅꯤꯜ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯦꯀ꯭ꯔꯨ ꯄꯥꯠꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯌꯥꯝꯅꯁꯨ ꯇꯣꯏꯅ ꯍꯪꯅꯕ ꯋꯥꯍꯪꯅꯤ ꯃꯁꯦ ꯃꯌꯥꯝꯅ ꯑꯁꯨꯛ ꯂꯨꯅ ꯈꯟꯅꯔꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯖꯨꯟ 19ꯗꯒꯤꯗꯤ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯃꯣꯡꯁꯣꯡꯗꯤ ꯑꯣꯟꯒꯗꯧꯔꯤꯁꯤ ꯃꯁꯤ ꯃꯇꯥꯡꯗꯁꯨ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅ ꯄꯥꯎ ꯃꯌꯥꯝ ꯇꯧꯖꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯦꯛ ꯍꯥꯏꯔꯨꯕ ꯃꯇꯝꯗꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯐꯣꯔꯠ ꯕꯣꯔꯗꯅ ꯄꯥꯏꯁꯜꯂꯒ ꯃꯣꯏꯅ ꯁꯣ ꯄꯤꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯖꯨꯟ 25 ꯌꯧꯔꯝꯗꯥꯏꯒꯤ ꯊꯥ ꯑꯃꯅꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯁꯦ ꯍꯦꯛꯇ ꯁꯤꯠ ꯁꯦꯡꯕꯒꯤ ꯄꯪꯂꯥꯛꯇ ꯂꯥꯛꯄ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯁꯤꯡꯁꯦ ꯀꯧꯔꯒ ꯑꯩꯈꯣꯏꯁꯨ ꯁꯤꯠ ꯁꯦꯡꯉꯤ ꯍꯥꯏꯕꯒꯤ ꯍꯥꯞꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯥꯛꯄ ꯑꯗꯣ ꯇꯁꯦꯡꯅ ꯉꯁꯥꯏꯒꯤ ꯖꯨꯟ 25 ꯌꯧꯔꯝꯗꯥꯏꯒꯤ ꯁꯤꯠ ꯁꯦꯡꯕꯁꯤ ꯌꯥꯔꯒ ꯆꯍꯤ ꯆꯨꯞꯄꯁꯦ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯤꯠꯄꯤꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ ꯑꯗꯨꯒ ꯀꯪꯂꯥ ꯐꯣꯔꯠ ꯕꯣꯔꯗꯅ ꯑꯌꯥꯝꯕ ꯄꯤꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ ꯃꯇꯥꯡ ꯑꯣꯏꯕꯖꯥꯠꯅꯣ ꯃꯃꯥꯡꯗ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯗꯦꯟꯒꯨꯝꯕ ꯑꯃ ꯁꯥꯕꯒꯤ ꯋꯥꯐꯝꯒꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯇꯥꯃꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯃꯗꯨꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟ ꯆꯤꯌꯥꯔꯃꯦꯟꯅꯁꯨ ꯉꯁꯥꯏ ꯁ꯭ꯄꯤꯆꯇ ꯀꯪꯂꯥꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔꯁꯨ ꯃꯇꯦꯛ ꯊꯝꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯇꯣꯏꯅ ꯅꯩꯅꯔꯕꯅꯤ ꯍꯥꯏꯗꯤ ꯀꯪꯂꯥꯁꯤ ꯃꯄꯨ ꯄꯥꯟꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯪꯂꯥ ꯐꯣꯔꯠ ꯕꯣꯔꯗ ꯍꯥꯏꯕꯗꯨ ꯀꯪꯂꯥ ꯕꯣꯔꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦꯀꯣ ꯐꯣꯔꯠꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗ ꯁꯤꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯗ ꯂꯩꯔꯦ ꯑꯗ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ UCMꯅ ꯑꯃꯨꯛ ꯌꯨꯅꯤꯇꯤ ꯄꯤꯁ ꯑꯦꯟ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯄꯤꯂꯔꯁꯦ ꯁꯤꯒꯤ ꯀꯩꯅꯣꯐꯥꯎ ꯂꯣꯏꯅ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯌꯥꯠꯇꯅ ꯂꯣꯏꯅ ꯂꯩ ꯈꯔ ꯌꯣꯠꯐꯥꯎꯗ ꯍꯨꯔꯥꯟꯈꯤꯕꯅꯤꯀꯣ ꯁꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯗꯤꯖꯥꯏꯟꯁꯦ ꯈꯣꯡꯖꯣꯝꯗ ꯍꯧꯖꯤꯛ ꯌꯨꯡꯉꯤꯁꯦ UCMꯒꯤ ꯆꯞ ꯆꯥꯕ ꯁ꯭ꯇ꯭ꯔꯛꯆꯔꯗꯨꯅꯦꯕ ꯄꯤꯁ ꯌꯨꯅꯤꯇꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯇꯧꯅ ꯍꯣꯠꯅꯕꯗ ꯉꯁꯥꯏꯒꯤ ꯃꯗꯨ ꯀꯪꯂꯥ ꯐꯣꯔꯠ ꯕꯣꯔꯗꯀꯤ ꯑꯦꯔꯤꯌꯥꯗ ꯂꯩꯈꯤꯕꯗꯒꯤ ꯀꯔꯤꯝꯇ ꯑꯦꯅꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯦꯅꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯔꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯗ꯭ꯔꯦꯕ ꯑꯗ ꯑꯗꯨꯒꯤ ꯌꯥꯗꯕꯅ ꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯔꯦ ꯑꯗ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯀꯪꯂꯥ ꯐꯣꯔꯠ ꯕꯣꯔꯗꯀꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯁꯦ ꯃꯤꯌꯥꯝꯗ ꯁꯤꯟꯅꯔꯀꯥꯟꯗ ꯌꯦꯁ ꯑꯩꯈꯣꯏ ꯑꯃꯨꯛꯀꯣ UCM ꯀꯣ ꯁꯤꯗ ꯐꯖꯅ ꯁꯤꯟꯅꯕꯤꯌꯣꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯁꯥꯒꯦꯕ ꯑꯗꯨ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯁꯤ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯆꯧꯕ ꯈꯣꯡꯖꯪ ꯑꯃ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯋꯥꯔꯤ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤꯁꯦ ꯐꯖꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯁꯦ ꯑꯃꯨꯛꯀꯣ UCMꯅ ꯇꯧꯔꯀꯥꯟꯗ ꯁꯤꯁꯦ ꯀꯩꯅꯣ ꯇꯧ ꯍꯥꯏꯕꯁꯨ ꯂꯩꯇꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯔꯦ ꯃꯔꯝꯗꯤ ꯁꯤ ꯃꯄꯨ ꯄꯥꯟꯗ꯭ꯔꯦ ꯁꯤ ꯃꯤꯌꯥꯝꯅꯁꯨ ꯍꯪꯅꯔꯦ ꯑꯩꯈꯣꯏ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯍꯟꯅ ꯌꯦꯡꯕꯤꯔꯔꯣꯏ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯉꯥꯛꯇ ꯂꯩꯔꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏ ꯃꯤꯌꯥꯝꯅꯁꯨ ꯍꯥꯏ ꯄꯨꯝꯅꯃꯛꯅ ꯂꯣꯏ ꯍꯥꯏꯔꯦꯕ ꯇꯧꯕꯗ ꯁꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯇꯥꯗ꯭ꯔꯤꯁꯤ ꯂꯩꯉꯥꯛꯁꯤꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅꯕꯨ ꯑꯗꯨꯝ ꯍꯥꯏꯅꯔꯤꯁꯤ ꯃꯁꯤꯒꯤ ꯄꯥꯛ ꯑꯁꯦ ꯑꯊꯧꯕ ꯃꯥꯔꯇꯔꯒꯤ ꯌꯥꯇꯥꯐꯝꯅꯦꯅ ꯑꯩꯈꯣꯏꯅ ꯊꯝꯃꯕꯅꯤꯅ ꯃꯁꯤ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯁꯤꯒꯅꯤꯐꯤꯀꯦꯟꯁ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯅꯠꯇꯅ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯌꯥꯝ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯏꯟꯇꯔꯦꯁ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯀꯦꯀ꯭ꯔꯨ ꯄꯥꯠꯁꯤ ꯋꯥꯟ ꯑꯣꯐ ꯗꯤ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃ ꯑꯣꯟꯈꯠꯂꯛꯑꯦꯕ ꯑꯦꯅꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯥꯟꯗ ꯀꯦꯀ꯭ꯔꯨ ꯄꯥꯠ ꯌꯦꯡꯒꯦ ꯍꯥꯏꯕ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛꯁꯦ ꯀꯦꯀ꯭ꯔꯨ ꯄꯥꯠ ꯌꯦꯡꯒꯦ ꯍꯥꯏꯔꯦ ꯃꯔꯝꯗꯤ ꯊꯣꯛꯏꯕ ꯏꯚꯦꯟꯇꯣ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨ ꯌꯥꯝ ꯁꯤꯒꯅꯤꯐꯤꯀꯦꯟꯁ ꯑꯣꯏꯕꯅꯤꯅ ꯃꯗꯨꯗ ꯃꯤ 19ꯒ ꯂꯩꯕꯗ ꯃꯌꯥꯝꯅ ꯍꯥꯏꯀꯠ ꯇꯧꯅ ꯑꯣꯅꯔ ꯇꯧꯔꯒ ꯍꯥꯏ ꯃꯐꯝꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯑꯇꯩ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤ ꯆꯪꯅꯤꯡꯉꯦꯕ ꯑꯗ ꯃꯁꯤ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤ ꯑꯁꯤꯗꯅꯦ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥꯁꯤ ꯂꯩꯔꯕ꯭ꯔꯥ ꯀꯥꯏꯅ ꯁꯤꯗ प्रजा ꯃꯌꯥꯝꯒꯤ ꯏꯟꯖꯣꯏ ꯇꯧꯗꯅ ꯈꯣꯠꯇꯅ ꯂꯩꯈꯤꯕ ꯇꯥꯔꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ
ꯁꯥꯒꯠꯂꯛꯇꯅ ꯑꯗꯨ ꯇꯧꯔꯛꯇꯅ ꯄꯪꯀꯤꯗ ꯀꯤꯔꯕ꯭ꯔꯥ ꯑꯗꯨ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯖꯅ ꯈꯟꯅꯔꯕꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯃꯟꯗꯦ ꯑꯁꯤꯗ ꯐꯖꯅ ꯁꯦꯝꯒꯠꯂꯀꯥꯟꯗ ꯊ꯭ꯔꯨꯑꯥꯎꯠ ꯃꯁꯤꯗ ꯂꯩꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯥꯛ ꯑꯃ ꯁꯤꯗ ꯑꯇꯩ ꯅꯠꯇꯕꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯥꯛ ꯑꯣꯏꯗꯅ ꯑꯗꯩ ꯃꯁꯤꯗ ꯅꯨꯡꯗꯥꯡꯁꯤꯗ ꯇꯧꯗꯅ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯈꯟꯅꯒꯗꯕ ꯃꯇꯝꯗ ꯑꯍꯜ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯚꯥꯟ ꯁꯥꯔꯚꯤꯁ ꯆꯠꯂꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯚꯥꯟ ꯁꯥꯔꯚꯤꯁꯀ ꯆꯠꯇꯅ ꯁꯟꯗꯦꯒꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧ ꯊꯥꯗꯗꯅ ꯈꯣꯠꯇꯅ ꯃꯊꯟꯗ ꯏꯟꯀꯝꯗꯨꯁꯨ ꯎꯔꯨ ꯂꯩꯔꯒ ꯑꯗꯨꯁꯨ ꯁꯔꯀꯥꯔꯅ ꯑꯍꯜ ꯃꯌꯥꯝꯁꯤꯡꯁꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯁꯥꯏꯠ ꯕꯦꯅꯔꯁꯤꯗꯤ ꯂꯩꯁꯤꯗ ꯁꯤꯗ ꯂꯩꯁꯤꯗꯤ ꯃꯤ ꯁꯨꯔꯦ ꯑꯗ ꯂꯥꯡꯉꯦ ꯌꯥꯝ ꯑꯩꯈꯣꯏ ꯅꯣꯏꯁ ꯄꯣꯂꯨꯁꯟ ꯑꯣꯏꯔꯦ ꯑꯗꯩ ꯂꯩꯔꯤ ꯃꯌꯥꯝꯁꯤ ꯃꯤ ꯃꯈꯜ ꯁꯨꯔꯦ ꯑꯗꯣ ꯋꯥꯈꯜ ꯈꯟꯕꯁꯦ ꯂꯥꯛꯏꯕ ꯑꯍꯟꯁꯤꯡꯗꯨ ꯐꯖꯅ ꯄꯣꯊꯥꯔꯒꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯖꯗ꯭ꯔꯦ ꯂꯥꯛꯏꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯌꯦꯡ ꯂꯥꯛꯏꯗꯨꯁꯨ ꯃꯣꯏꯁꯨ ꯐꯨꯜꯐꯤꯜ ꯇꯧ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯆꯪꯉꯤ ꯃꯌꯥꯝꯁꯦ ꯑꯁꯤꯗꯗꯤ ꯆꯪꯗꯤ ꯃꯤꯗꯤ ꯃꯌꯥꯝ ꯆꯪꯉꯦꯕ ꯕꯠ ꯃꯥꯒꯤ ꯑꯣꯕꯖꯦꯛꯇꯤꯚꯇꯤ ꯑꯃꯐꯥꯎ ꯐꯪ ꯉꯝꯗ꯭ꯔꯦꯕ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯤ ꯄꯥꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯈꯔ ꯗꯤꯃꯥꯔꯀꯦꯁꯟ ꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯩꯕ ꯖꯒꯥꯗ ꯁꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯊꯥꯖꯤꯜꯂꯕ ꯇꯥꯔꯒꯗꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯍꯟꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯗꯨꯗꯤ ꯈꯔ ꯍꯥꯏꯕꯗꯤ ꯁꯦꯄꯔꯦꯠ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯥꯃꯣꯅ ꯍꯥꯏꯕꯤꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯒꯚꯔꯟꯃꯦꯟꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯁꯦꯡꯅ ꯌꯨ ꯁꯦꯝ ꯅꯠꯇ꯭ꯔꯒ ꯑꯃꯨꯛ ꯀꯣꯟꯅ ꯁꯤꯟꯅꯕꯤꯔꯒ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯥꯏꯈꯠꯐꯝ ꯀꯦꯒꯨꯄꯥꯁꯦ ꯊꯣꯛꯄ ꯆꯍꯤ ꯆꯨꯞꯄ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯖꯕ ꯁꯦꯝꯒꯠꯂꯕꯁꯨ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯌꯦꯡꯕ ꯂꯥꯛꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯦꯀꯨꯄꯥꯠ ꯑꯁꯤ ꯀꯔꯤꯅꯣ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤꯁꯨ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯇꯥꯛꯄ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤꯒ ꯏꯕ ꯃꯐꯝ ꯑꯃ ꯁꯦꯝꯕꯤꯔꯒꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕ ꯃꯐꯝꯗꯨꯅꯤ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯄꯦꯅꯦꯜ ꯑꯍꯨꯝꯒꯤ ꯆꯞ ꯃꯥꯟꯅꯕ ꯀꯣꯏꯁꯟꯗ ꯍꯪꯖꯒꯦ ꯀꯩꯅꯣ ꯇꯥꯃꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ 2001ꯒꯤꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯁꯇꯦꯕꯤꯂꯤꯇꯤ ꯑꯃ ꯂꯩꯈꯤꯕ ꯑꯗꯨꯗꯒꯤ ꯖꯨꯟꯒꯤ ꯇꯥꯡ 2ꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯤ ꯑꯥꯔ ꯂꯥꯛꯈꯤꯕꯁꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ ꯕꯦꯡꯀꯣꯛ ꯗꯤꯀ꯭ꯂꯦꯔꯦꯁꯟꯁꯦ ꯑꯃꯨꯛ ꯂꯥꯛꯄꯒꯤ ꯇꯥꯏꯃꯤꯡꯗꯨꯅꯦꯕ ꯑꯗ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯁꯦ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯏꯟꯁꯇꯦꯕꯤꯂꯤꯇꯤꯗꯤ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯃꯨꯛ ꯍꯧꯈꯤꯕ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ NACN ARMY ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯐꯤꯌꯔ ꯑꯦꯛꯁꯇꯦꯟ ꯇꯧꯋꯤ ꯀꯩꯅꯣ ꯍꯥꯏꯖꯜꯂꯛꯄ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯅꯁꯨ ꯑꯃꯨꯛ ꯁꯤꯕꯒꯤ ꯃꯇꯥꯡꯗꯁꯨ ꯏꯔꯥꯡ ꯃꯌꯥꯝ ꯂꯩꯔꯤ ꯁꯤ ꯃꯇꯥꯡꯗ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯅꯔꯤꯑꯣꯁꯤ ꯌꯦꯡꯉꯒꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯁꯤ ꯃꯑꯣꯡ ꯇꯥꯗꯦ ꯑꯗꯨꯅ ꯄꯥꯕ꯭ꯂꯤꯛꯀꯤ ꯑꯣꯏꯗ꯭ꯔꯦ ꯄꯤꯄꯜꯁꯀꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤ ꯂꯩꯇꯕꯗꯧꯅ ꯇꯧꯏ ꯃꯤ ꯈꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯋꯥꯔꯁꯤꯡꯁꯤꯗꯩꯁꯤꯗ ꯍꯦꯟꯅ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔꯛꯄꯒꯤ ꯇꯥꯏꯃꯤꯡ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗꯗꯤ ꯏꯁꯨ ꯃꯌꯥꯝ ꯑꯃꯅ ꯄꯤꯛ ꯊꯪꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯏꯒ꯭ꯔꯦꯁꯟꯒꯤ ꯏꯃꯤꯒ꯭ꯔꯦꯁꯟꯒꯤ ꯀꯔꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯑꯦꯄ꯭ꯔꯤꯍꯦꯟꯁꯟ ꯃꯌꯥꯝ ꯂꯩꯔꯛꯄ ꯂꯣꯏꯅꯅ ꯍꯟꯗꯛ ꯑꯃꯨꯛ ꯁꯤꯖꯐꯤꯌꯥꯔ ꯌꯧꯋꯤ ꯀꯥꯏꯅꯒ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯤꯕꯝ ꯆꯥꯗꯕ ꯃꯑꯣꯡꯗ ꯂꯩꯕꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯑꯃꯔꯣꯝꯗ ꯒꯚꯔꯟꯃꯦꯟꯠꯒꯤꯁꯤ ꯍꯣꯏ ꯄꯤ ꯑꯥꯔ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯅꯤ ꯂꯥꯛꯇ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯊꯦꯡꯅꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤ ꯐꯖꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯁꯦ ꯉꯝꯗꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤꯗꯤ ꯂꯧꯐꯝ ꯊꯣꯛꯄ ꯁ꯭ꯇꯦꯞꯁꯤ ꯂꯧꯔꯛꯀꯅꯤ ꯑꯣꯀꯦ ꯀꯩ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯔꯀꯥꯔꯁꯤ ꯇꯧꯅꯔꯤꯕꯁꯤ ꯁꯨꯛ ꯇꯧꯍꯟꯅꯤꯡꯗꯦ ꯁꯔꯀꯥꯔꯁꯤ ꯐꯖꯅ ꯂꯩꯍꯟꯅꯤꯡꯉꯦ ꯃꯔꯝꯗꯤ ꯊꯣꯛꯈꯤꯕ ꯂꯣꯏꯅꯃꯛꯁꯦ ꯁꯔꯀꯥꯔ ꯂꯩꯇꯕ ꯃꯇꯝ ꯂꯣꯏ ꯇꯧ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯁꯤꯔꯤ ꯕꯤꯔꯦꯟ ꯁꯔꯀꯥꯔ ꯁꯨꯀꯥꯏ ꯀꯥꯏꯍꯟꯅꯤꯡꯗ꯭ꯔꯦ ꯅꯝꯕꯔ 1 नंबर 2 दा मागी सिकायदी बीजेपी एनिमेटेड सस्पेंशन का तौर पे आएगा अदु तौनिंग तौर यारे ना अदुना प्रजा ने वाबा मतम ओइबा क्रिटिकल डेज निनको सरकार जिम नंबर 1 सोय कह निंद्रे लेहनिंगे अदुगा मोगी पॉलिटिकल लेरिबदु डेवलपमेंट के तौदा हेंग याम नॉर्मल ओइबा मतमदा वारी बताई सानरगा को तौबीबा फै खाली अदो इरांगि चाउथोक्तनबसु हानगी पाइसिनगी फम्यामदु पिथोगने ए बीएन लो गासमदो सिरबेना अदुगदो पिथोगा सरकार से मेन ताना लेहनिंगे याम लुइबको सिगी सरकार मेन तादने हे लेतबदने थामंगा तरुक से तौनुंग तौनुंग तौबा याबा लोइ लेबा अन मसी उमे याम लेबनिना इदि पॉलिटिकल स्टेबिलिटी जी प्रायोरिटी पिबम थे तमो के थमिनि सेना मसी चमन पॉलिटिकल स्टेबिलिटी अमा लेबसिदि यामना फै मामदि सि लेत्रकांदा तोंगान तोंगानबा ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯥꯔ ꯂꯥꯛꯇꯅ ꯇꯧ ꯁꯤ ꯂꯩ ꯑꯗꯣ ꯑꯗꯣꯝꯗ ꯍꯧꯖꯤꯛ ꯂꯩꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯀꯩꯅꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯡꯗ ꯇꯥꯕ ꯏꯁꯨ ꯀꯌꯥꯝ ꯂꯩꯔꯦ ꯃꯔꯝꯗꯤ CAB ꯁꯤ ꯍꯧꯖꯤꯛ ꯀꯩꯅꯣ BJPꯒꯤ ꯂꯥꯛꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯂꯩꯔꯦ ꯑꯗꯩ ꯃꯅꯤꯄꯨꯔ ꯄꯤꯄꯜ ꯕꯤꯜ ꯑꯁꯤꯁꯨ ꯆꯠꯅꯅꯕꯒꯤ ꯏꯟꯇꯔꯦꯁ ꯁꯔꯀꯥꯔꯒꯤꯁꯨ ꯂꯩꯉꯥꯛꯀꯤꯁꯨ ꯂꯩꯔꯤꯀꯣ ꯑꯗ ꯁꯤꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯅꯧꯕ ꯒꯣꯔꯃꯦꯟ ꯑꯃ
NDA ꯒꯤꯗ ꯃꯍꯨꯜ ꯑꯃ ꯇꯝꯃꯀꯥꯟꯗ ꯇꯧꯔꯅꯤꯁꯨ ꯑꯦꯂꯥꯔꯝ ꯇꯧꯗꯅ ꯂꯩꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗ ꯀꯣꯛ ꯊꯥꯗꯔꯀꯥꯟꯗ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯗꯒꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯒꯗꯒꯦ ꯍꯥꯏꯁꯤꯒꯤ ꯀꯣꯛ ꯊꯥꯗꯕ ꯃꯇꯝꯅꯦꯕ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ internally ꯃꯤꯅꯤꯁꯇꯔꯒꯤ ꯀꯩꯒꯤ ꯑꯗꯥꯏꯗ ꯀꯟꯅ ꯂꯥꯡꯕꯁꯤꯗꯤ ꯃꯁꯤꯗꯤ ꯆꯨꯝꯗ꯭ꯔꯦ internally ꯂꯥꯡꯖꯔꯒꯁꯨ internally ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ internally ꯑꯩꯈꯣꯏ ꯁꯣꯜꯕ ꯇꯧꯕ ꯌꯥꯕ ꯑꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯃꯄꯥꯟꯗ ꯄꯕ꯭ꯂꯤꯛꯇ ꯑꯊꯤꯡꯕ ꯂꯩꯇꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯀꯥꯏꯕ ꯄꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯊꯥꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯃ ꯂꯩꯕ ꯑꯃ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯒ ꯃꯤꯗꯤ ꯑꯃꯁꯨ ꯑꯣꯏꯔꯣꯀꯣ ꯃꯁꯤ ꯂꯩꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯦ ꯑꯃ A ꯑꯣꯏꯒꯦꯔꯥ B ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯃꯁꯤ as soon as possible ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯦ ꯊꯦꯡꯅꯅꯕ ꯑꯩꯈꯣꯏ ꯀꯣꯛ ꯊꯥꯗꯕ ꯑꯃ ꯆꯪꯉꯤ internally ꯂꯤꯗꯔ ꯁꯤꯟꯕ꯭ꯔꯥ ꯁꯤꯟꯗꯕ꯭ꯔꯥ internally ꯂꯣꯏꯁꯤꯟꯕꯤꯌꯨ ꯂꯣꯏꯔꯦ Okay, haibadi akhoi manipur da oiriba phibam sing adu lakpa yariba haiba tare tongan ba akhoi pamdaba kaya ama lakpa yariba sida mina kudong chaba laudana ba political gi akhoi gi nina ta daba ma leiriba se yamna stable oiba ma leheninge haibani dubu UCM amari amko gi makai degi di PR lakera la oira aduga anu government ama lekera minister singera seloira manipur gi miyamna pamdaba thabak torko matamda akhoi gi chap jungna leptuna mayok nagani haiba wafam masini duga hayo matang sida akhoi ngasi gi oina di manu khutpi thoramasi roshan ngasi thorom masida akhoi panels ahumna sarga bibino ta pungchari masini ngasi manu hunda thorom ngasi thorom masi karam toibege haibadu akhoi impact tv at the impact tv news @gmail.com natraga akhoi Facebook page khan me pa yagani ngasi gi onadi kanaiba thangni suri kurumjari